Hello. Hello, Thaja. I exam haidoi. Pass tawre. Karama division da. First division da. Thanil, I show the tamage. Hauning ba thung driba. Ekhoi bani di lap na lai narasu nang mata wari sana da yaw the. Nang na suti thoklak laba matam da su nang mata una da yaw dri da. Nakhoi adu da bu ai bu chana ga draw. Ima pabung leiram labadi. Aishu adu khakna thamoi pixalam. Atai lairi, nang wani sida tamina si lao. Nang na Manipur da lakpada, akhoi bani karamba matamda restaurant changdaba yawgrage. Imani ne. Oh Ima. Ai mall chalu bane. Ima gi firon khara su leire. Thamage Ima. Loire da. Ngasidi wabna loire. Janjalladi nabra khangde. Da hoi ge association do kai ba. Hekta kok thoi. Pioneer Association Manipur haibani. Secretary do atopa dong pahan ba yadro. Dana adum pu leiradi nasa do loi shoni. Chak shunong ta inthi nangai na chade. Yara to ini. Mon myam changna sahi tana sure oiriba. Haro leiba. Mayam na nusibi bagi khalaga budi kesu kaidi. Ada da dana rakani haiba wane. Kamdong ni ba ki sewa tong ni khar khang ta re na. Ngasi yin to li thawak si mai pak che dia rồi. Hawgoli bin aron sing si yam chum thok ra ni. Na ko chu yam hei sing sakadong ni. Huziki mi se mawum to ro ni. Ima pabung le magadi akhoi gi loksin khara ta su oi gedong ni. Da u morok shoira ura. Yare. Thanil, nang ai gi damakta samudra da chung tharaga siba ngamgadra. Ngamoi sira. Aseng bai sungam gadra ne. Asing mugi chung thabi gene sida. Wahi ga di ba. Asing mui ne hamu do man ro. Adu di amta siu ne. Asing mugi. Ai amta yeng ke ba. Ai siraga nang pelo ko. Nang yong khang. Ai chung da ge yong ba. Se. Sima zu lo jo. Ai siraga nang pelo ko.
타닐! हवलक्ट्रे 타닐! 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 ꯍꯜꯂꯣ ꯊꯥꯖ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯀꯩꯅꯥꯀꯨꯃꯥꯔꯤꯗ ꯂꯩꯌꯦ ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯂꯥꯛꯄꯅꯦ ꯑꯣ ꯀꯩꯅꯥꯀꯨꯃꯥꯔꯤꯒꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯐꯖꯕꯗꯣ ꯌꯦꯡꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯗꯕꯨ ꯌꯦꯡꯒꯦꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯅꯦ ꯅꯨꯃꯤꯠꯇꯣ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯂꯨꯞꯁꯤꯟꯈꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯂꯨꯞꯊꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ 타닐 ꯅꯪꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯪꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯊꯈꯤꯕꯩ ꯋꯥꯅꯤ ꯑꯁ ꯅꯪꯁꯨꯕ ꯅꯨꯡꯊꯤꯟꯁꯤꯗ ꯃꯪꯉꯤꯕ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯎꯏꯔꯨꯕꯅꯤ 타닐 ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ 타닐 ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒꯦ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯣ ꯉꯝꯅꯤ ꯀꯃꯥꯏ ꯂꯥꯛꯇꯣꯏꯕ ꯊꯋꯥꯏꯅ ꯂꯥꯛꯄ ꯉꯝꯗꯕ ꯃꯐꯝ ꯂꯩꯇꯕꯅꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯂꯥꯛꯑꯣ ꯊꯥꯖ ꯑꯩ ꯅꯪꯕꯨ ꯇꯣꯔꯕꯥꯟꯁꯤꯗ ꯉꯥꯏꯔꯝꯒꯦ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯅ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯂꯥꯛꯑꯣ
이마, 아이 요래, 이음 요도래. 담아게 이마. 이마, 아이 라에. 담아, 누가일까? ꯑꯧ ꯅꯨꯡꯉꯥꯏꯔꯤ 아씨마 깨달어게. ꯃꯩ ꯋꯥꯈꯤꯗꯣꯏꯅꯤꯀꯣ 아씨 아두어디 마이 푸마 부게 뿌도로해. ꯅꯣꯏ ꯕꯦꯡꯒ꯭ꯂꯣꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯁꯦ ꯀꯅꯥꯅ ꯍꯦꯜꯂꯤ ꯌꯦꯡꯉꯨ 너희 뱅글로르가서 하이네. ꯅꯥꯏꯌꯦ ꯈꯨꯠ ꯑꯆꯧꯕꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ 아이는 낭구 할라니 해. 베마 낭 시바가 아이 yengam자로 해. 아이 한시도이네. ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ 다니엘, ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ? 그저 나도. 눈시대. ꯈꯪꯉꯦ. ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯈꯪꯉꯦ. 강한데 양 버릴게 너도. ꯅꯪ ꯃꯄꯥꯟꯗ ꯇꯝꯃꯨꯕꯗꯒꯤ ꯁꯛ ꯌꯥꯝ ꯀꯛꯑꯦꯅꯦ. 까디 까이게노. ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦ. 타자. 아스나이 고미 파기 도구네미. 아스낭 심하봐. 아스나이 고미. 아스낭 이 적은 일 나와. ꯑꯩ ꯅꯪ ꯅꯨꯡꯁꯤꯗꯦ. 아스나이 고버세. 시에버 사원 어버세. 파기 도구니 깨더러게. නු시대 ꯅꯪ. 아이디 능시나. 파기 도구가 숭야야다 왜 몽리네. 파기 도구니 깨더러게. 제 차오누세. 제 라오. 타도 해보네. 타도. නු시대 ꯅꯪ. නු시대 하이시니. 하얀게 랑나로 깨더러게. නු시대 ꯅꯪ. ꯍꯌꯦꯡꯒꯩ ꯅꯪ ꯎꯅꯕꯒ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯑꯣꯏ. 아이나 너 욤라 아파라디. ꯑꯗꯣ ꯑꯩꯁꯨ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯑꯣꯏ. 아이 쇼이그래 해보니. I am sorry. 나 더행게 떠오니네 무아. 아이는 방이 떠오르면 시리യ스가 소이리. 마사지 형님. 아이는 방이 떠오르면. 스스로.
ไม่ทันเลยมายามอลอด ꯆꯦꯛ ꯑꯝꯇ ꯇꯧꯖꯒꯦ Why not? ꯇꯧꯕꯤꯌꯨ ꯌꯥꯅꯤ ꯑꯩꯈꯣꯏꯗꯤ ꯆꯦꯛꯀꯤ ꯋꯥꯁꯤꯗꯤ ꯅꯨꯡꯇꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯤ ꯌꯥꯅꯤ ꯆꯪꯕꯤꯌꯨ ꯌꯥꯅꯤ ꯅꯤꯡꯁꯤꯡꯕꯤꯌꯨ 우비라머니 이게 레스토랑이지 어플리아 레스토랑이 강시봉과 싹 만나버니 빡셔버들 거래 ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯝꯅ ꯔꯦꯁꯇꯨꯔꯦꯟꯒꯤ ꯅꯤꯌꯣꯝ ꯉꯥꯛꯅ ꯆꯠꯄꯤꯔꯝꯕꯁꯦ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯃꯤꯟꯅꯅꯕ ꯑꯩ ꯔꯤꯃꯥꯏꯟ ꯃꯆꯥ ꯑꯃ ꯇꯧꯖꯒꯦ ꯅꯝꯕꯔ 1ꯗ ꯔꯦꯁꯇꯨꯔꯦꯟ ꯃꯅꯨꯡꯗ ꯑꯃꯝꯕ ꯀꯥ ꯊꯝꯕꯤꯒꯅꯨ ꯑꯅꯤꯁꯨꯕꯗ ꯄꯥꯔꯇꯤꯁꯟ ꯃꯆꯥ ꯃꯆꯥ ꯊꯝꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥ ꯊꯝꯕꯤꯒꯅꯨ ꯑꯍꯨꯝꯁꯨꯕꯗ ꯐꯝꯃꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯁꯛꯀ ꯁꯛꯀ ꯎꯅꯅꯕ ꯁꯤꯟꯕꯤꯌꯨ ꯃꯔꯤꯁꯨꯕꯗ ꯔꯦꯁꯇꯨꯔꯦꯟ ꯃꯅꯨꯡꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯍꯟꯕꯤꯒꯅꯨ ꯃꯉꯥꯁꯨꯕꯗ ꯔꯦꯁꯇꯨꯔꯦꯟ ꯃꯅꯨꯡꯗ ꯕꯥꯔꯗꯦꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯍꯟꯒꯅꯨ ꯇꯔꯨꯛꯁꯨꯕꯗ ꯔꯦꯁꯇꯨꯔꯦꯟ ꯃꯅꯨꯡꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯐꯝꯍꯟꯕꯤꯒꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ 빡셔버들 거래 너나 무탈라 마야미 스타트 액션 헬로. 타자. 눅시보다도 많이 석 닦으려고 눅시바 오나데다. 보이다. 석 닦으려고 눅시바수 통내 하이버니. 헬로. 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 네 혹시 야도 말이네. 에, 따만자니니. 따만자. 따만자 닝칭자리에 닝칭자리에. 라케 그더게 따만자. 손대 야도 떠이니. 타메 따만자. 사우 파트리버. 미 마사디 사우 얌 빡세이코. 에이, 와마 하겠다. 따만자도 폰 떠오미니. 타메. 나 이거 해짤라게. ꯉꯟꯍꯜꯂꯨꯀꯣ ꯃꯇꯝꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯍꯣꯏꯗ ꯑꯩ ꯆꯦꯟꯖ ꯑꯝꯇ ꯇꯧꯔꯛꯀꯦꯀꯣ 카르 틀어. ꯍꯣꯏ ꯀꯨꯏꯅ ꯎꯗꯕ ꯉꯥꯛꯇꯅꯤꯀꯣ ꯌꯥꯝ ꯍꯣꯡꯉꯝꯃꯦꯅ ꯇꯥꯃꯥꯟꯖꯥ ꯑꯩꯅ ꯐꯥꯔ ꯄꯨꯔ ꯂꯥꯛꯑꯕꯅꯤ ꯃꯄꯥꯟꯗꯒ ꯑꯝꯇ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯔꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯂꯩꯍꯜꯂꯅꯤ ꯌꯥꯔꯦ ꯂꯤꯡꯁꯤꯜꯂꯁꯦ ꯂꯤꯡꯁꯤꯟꯕꯤꯔꯣ ꯂꯥꯎ ꯅꯅꯥꯎ ꯅꯅꯥꯎ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯑꯃ
ꯆꯨꯕ꯭ꯔꯥ? Daniel, ngasay video clip to mo talo. Video clip tudagi henba. Aigi punsise nanggi oyasidi. Sipaw thajadriba. 타자 낭지 한잔 낭그리. Ay mathake biro. 야로 이미. Ay mathake hamne. Ay mathake ba? 야래 해봐. 장만해다. Video clip to. Mino ukhradi phazarui. 시우 헥다 미누 우비 야바 볼로. 아이 현체 시우가 또 그나 빠이드노. Tamba ngambra. Mino ukhiba thokladi. Aidi lekha tare. 아이디 레카 따로 있더라 하이제. Nangdi nupane. Nupi khoi khaktane. Miyamgi noknafam oigadawribase. Please, muthatlo. 타자. 아이 낭부 타도 satkhini 하이크라고. 타자. 아이코이니 분시 주포기 오인 레미나 되시디. Daniel. Aikoini punsigi oina leminani hairasu. Video sidi muthatlo. Mi khudingmak magi tongan ba aron belaina ni ngaktani. 비디오 주가 또 버까나다 예행은가니 하이크라게 아이나. Haidrasu. Mina ukhibada nungaridaba picture singda mobile da thamningdi. 폰시기 메모리 칩제 동안 럭도 탐도이바. Daniel, nangai nungsidraba. 뭉시 깨도록에 타자. Adoidi video do muthatlo. 야리 깨도록에 타자. Muthatlo, please. 한잔 낭래 요새. 비디오 럭토. 제이가 수비라게. 제이가 수라게. 커버드가디 하피르크누고. 너무 많이 누비라. Mana mobile atang balibiri. 나빠대시 세이 하는 거니 마나. 너세 레방 망딱 너 보고 맞짱을 타니. Amma yang pamanudi, miyam bang da phone khama tare. Atu tati tawiga. Oi, lôi thô, nang leo, han nang leo. Thô. Nang sự thô. Ai kari mu wali. Cái gì nữa? Ya school dagi ni. Nasa kya surage? Pakhang ni nupi thidri. Hai, nasi thino. Isha mari lai. Cái đâu đi? Kain tawdi. Hai, nasi thino. PhD da third grade oi. Thangal, masih kena puzalo. Adu da tawbinu. Adu da tawbinu. Kene hanu puzalo. Lanjere mata tawje. Pune mego. Madam, amtang changjarake. Oh, 정어. 파무. Kari tana siya. Madam ako'y young women association gi. Oh, sorry. Ngasi tang mangara. Is, office kita bagsi yaman dana niya. Ay di tang kaya no buka oram ni niya. Hawjik su karangan na sat kaya na tawramini. Ming na. Madam ay ming lintoy gauze. Young women association gi thagi uina phong bache phong. Nupi gi khongtang gi reporter ne. Mana cameraman thangal. Madam. Is, yam na matik jaba ming agtani ni.
madam tabak tiam chin birang gani. Matam sang dana wahai amani khak phongtok birang ba yagadra. ꯌꯥꯅꯕ ꯁꯤꯟꯕ ꯇꯥꯔꯦꯗꯅ ꯑꯗꯨꯛ ꯃꯇꯝ ꯃꯥꯡꯅ ꯂꯥꯛꯑꯒ Thangal, kitang thujanse. Madam su thabak chinbanina. Madam gumna matik chabi nupi state sigi atang mane. Madam gumna perfect oibi intellectual person sing masing yam lagadi nupi khunai se awang bathak ta leire na chawthok chaba yarabani. ngasi nakhoi gumbi dynamic oibi nupi mayam ama tholai nakhoi no honajabagi mamal nongmadi soidana phangani ibunga hoba yaraba यानी मैडम Madam, oh lao famu roll camera. रोलिंग Ngasi Manipur gi mafam kaya da young women association na koine chachaduna matik charba miyoi kaya da gi mamal yamlaba pautak sing lawjabagi tanja moina hauji Manipur government gi commissioner social welfare ki thopu biribi IAS mangalai ma arambam ga unazabagi tanja ma lawjari. Madam, huzik leiriba Manipur gi contracts asida nupi sing se nupa sing gi makhuta maraibak thiba doine hek thoi. Haibadi hatok pirame hundok pirame lekha tahlame masidai sida madam gi kari mot leibagi. ngasi state ase conflict situation na big thalaba state ama oire nupi gi issue da haiba taragana hauji nupi gi yekna base kana oiri bage haiba tarabadi chama da humbudra di nupani haiba tabani yu thakchil laga magi nupi bu phubire magi nupi bu thori ansil laga hatok pire nusi naraga hundok pirame pakhang sadana pubiraga lekha tahalame nupi bu ijat manghan bire sipai no molest tawre sidabu nupi gi yekna base nupa nate kamdong na haigani Hoy madam, makhata bi. nupi na machet amata lande hairagadi tasing na langani khudam moina mobile da khangnaraga nupi du chele mamai thangda nupa do nupi leramdana pusin manga maroi haire masida nupi gi maral machet amata yawdrabra mobile da khangnaraga bu hekta yum pan ba yabra makhongna thongna chatana nupa dugi detail loiba paw lawba ngamdabi nupi ado makhong tekpi mamit tangbi nupi makti oiramo ani shubada restaurant da unare atopa nupa da yum pan mangam maroi ijal lekha tare haidana nupa dugi mayum da jele nupa duna loksan mangam maroi haire masida haininge badi pakhang duna lesabido makhong makhut punsilaga machin mensinduna restaurant da pusin badi oiramo aduna nupi ai khoise yamna chekshin batabani nupi na machet amatang soikibada nupagi khudong chama phangi haibase ai khoi khangba tai aduna nupi ai khoina asoibase mamuta na khangba tabani nataduna nupi ai khoina phatte khangna nupa singi thabakta yausindana thauna pirabadi matam chuppada nupaga nupiga yeknaba oiduna nupi ai khoigi lekha taraknabagi machak soiduna oigani masini aina hainingba mot kharadang ngasa मैडम हाय मैम दो थबो इन पांगथुप ngamadi Funny. ado soya cha ma cha thakijira Karaidano pham chaba miengo. Chani kita momo jo haigro momo animga. Kidora. kistauti Charo.
ꯊꯣꯏ ꯍꯥꯎ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯀꯩꯅꯣ ꯅꯪꯒꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏꯒꯨꯝꯕꯤꯅ ꯀꯥꯏꯗꯩꯅꯣꯗ ꯅꯪ ꯀꯩ ꯈꯜ ꯍꯪꯉꯛꯏꯅꯣ ꯀꯩꯁꯨ ꯈꯟꯗꯦꯗ ꯁꯨꯝ ꯍꯪꯕꯅꯦ 내 가마들아, 내가 봐보라. 나홍더버니 그이노. 사이디 바이크 ꯉꯧꯖꯕ ꯃꯤꯅꯦ ꯑꯩ ꯐꯣꯔꯦꯟ ꯕꯥꯏꯛ ꯑꯃ ꯂꯩ ꯑꯗꯣ ꯑꯩꯗꯤ ꯀꯣꯏꯕ ꯂꯪꯕ ꯆꯠꯄ ꯑꯗꯨꯝ ꯇꯧꯖꯕꯅꯦ ꯑꯗꯣ ꯕꯥꯏꯛꯇꯣ ꯄꯝꯆꯔ ꯑꯣꯏ ꯂꯩꯔꯝꯕ ꯑꯗꯣ ꯑꯩ ꯒꯦꯔꯦꯖꯇꯒꯤ ꯁꯤ ꯒꯥꯔꯤꯁꯦ ꯁꯤ ꯊꯧꯔꯛꯄꯅꯦ 어이 셰프. 시금제 ꯑꯩ ꯀꯌꯥ 살 그만 나오네 사들 나오네. 호이샤 샤 난 까나노. 샤라이 주기 티빈지 내라지 니가 샤 까리. 아이 낭이시 나 빠라 낭나. 흥. 이거 띠라 쟁이 마사 누파네 하르가. 아이 낭고에 타도 그거 맘로. 흥. 맘대샤 까이고노나. 기시킹도 왜 캉캉나 가리 카마만 더이디 까이기노. 샤라이 와 칼람도 좀 오더샤 까리 와칸. 샤라이 사이 프로그램 락션 만 낭가로에는 나올 거다 이게 낭너버 떠올 거다 오저오드샤 헤이 나신 디누네. 나로버 싱나 빠캉네 잡이 샤라가 나타부 도도가 통나시. 어이 낭지라 로고 버터네. 나 서대서 아이 사이 프로그램 락션에서 사기 보감 낙네. 호이샤 까이노 시까이노. 어이 시까이노. 저 모바일 니사 모바일 까이노 시나. 저 들어. 사시 신 노키아 니사 노키아 니 예. 내가 그 요리. 로이부 들어. 저 토이도 왜 여기서 들으셔 아이는 책 돌아디. 저 자자부 들어. 모바일 부디 여기서 모바일. 오이샤 하. 까이노 누나. 시 모바일 니사 레이맘도. 저 모바일 나 좋은 니사 오. 아야부 자자부 들어와두디. 어이 자자부 들어오네. 저 아이. 저 실례자리사 아이. 공비만 매지 공비만 데이프 도레이바. 호이 시야 수야 뭐 와인시나 그게 시네이바. 시라로 와 먹는 게 나트로. 하. 뭐야 먹기. 저 뭐야 내기. 뭐야 홍기. 뭐가 나트로. 나 저디서 Keno no chedi. Na tarja suya mo paisi na kay sinay ba? 저 라로 나 저디서 라나이 타바 뭐기 좀 시즌은 좀 Keno nang ira nai thapuka di. Ha? 세크레트에서 시디 가지고 빼야 돼. Secret. Arun ba?
하나이. ꯍꯣꯏ ꯁꯥꯔ 오. ꯅꯪ ꯉꯁꯥꯏꯒꯤ ꯂꯥꯜꯍꯧꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯄꯥꯎꯁꯤ ꯃꯅꯨꯡꯗ ꯁꯠ ꯐꯣꯡꯗꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝꯅ ꯁꯦꯀ꯭ꯔꯦꯠ ꯇꯧꯕꯅꯤꯅ ꯀꯣꯛꯇꯨ ꯌꯥꯝꯅ ꯁꯥꯔꯝꯂꯒꯅꯤ. ꯏꯪꯅ ꯇꯨꯔꯦꯟꯄꯥꯟꯗ ꯄꯣꯊꯥꯔꯣ ꯁꯤꯅꯤ ꯍꯥ. ꯑꯩ ꯅꯣꯏ ꯀꯅꯥ ꯂꯣꯝꯇ ꯂꯥꯎ. ꯁꯥꯔ ꯅꯠꯇꯦ ꯁꯥꯔ ꯑꯩ ꯂꯣꯏ ꯍꯥꯏꯗꯣꯛꯆꯒꯦ ꯁꯥꯔ ꯑꯩ ꯍꯥꯏꯖꯒꯦ ꯁꯥꯔ ꯑꯩ ꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯁꯥꯔ ꯀꯩꯅꯣ ꯅꯪ ꯍꯥꯏꯖꯒꯦꯗꯤ? ꯅꯪ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯥꯔ ꯍꯣꯏ ꯁꯥꯔ ꯍꯥꯏꯔꯣ. ꯑꯩ ꯅꯨꯄꯤ 8 ꯈꯛ ꯀꯣꯏꯖꯕꯅꯤ ꯍꯥ? ꯁꯥꯔ ꯑꯗ ꯅꯨꯄꯤꯁꯤꯡꯗꯣ ꯃꯣꯕꯥꯏꯜ ꯍꯦꯟꯁꯦꯛ ꯑꯃꯗ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯃꯅ ꯋꯦꯇꯤꯡ ꯂꯩꯕ ꯑꯃꯅ ꯇꯧꯔꯛꯄꯗ ꯑꯃꯅ ꯕꯤꯖꯤ ꯂꯩꯕ ꯇꯧꯅꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯣꯏꯅ ꯈꯟꯅꯔꯅꯤꯅ ꯑꯩꯅ ꯁꯥꯔ ꯅꯨꯄꯤ ꯑꯃꯃꯝꯒꯤ ꯐꯣꯟ ꯑꯃꯃꯝ ꯁꯤꯟꯗꯣꯛꯆꯕꯅꯤ ꯀꯔꯝꯕꯅꯣ ꯁꯤꯅ? ꯁꯥꯔ ꯁꯥꯔ ꯑꯩ ꯄꯥꯏꯖꯕ ꯌꯥꯒꯗ꯭ꯔꯥ? ꯅꯪ ꯄꯥꯏꯒꯦꯕ? ꯍꯣꯏ ꯁꯥꯔ ꯑꯣ ꯈꯜꯂꯣ. ꯅꯪꯒꯤꯁꯤ ꯀꯔꯝꯕꯅꯣ? ꯑꯄꯥꯛꯄꯁꯤꯔ ꯅꯠꯇ꯭ꯔꯒ ꯈꯣꯡꯕꯤ ꯃꯥꯟꯕꯁꯤꯔ? ꯁꯤꯂꯦ ꯆꯨꯝꯃꯕꯣ? ꯉꯥꯏꯈꯣ ꯂꯥꯎꯊꯣꯛ. ꯍꯣꯏ ꯁꯥꯔ ꯃꯦꯝ ꯁꯥꯔ ꯑꯩ ꯒꯥꯔꯤ ꯌꯥꯗꯅ ꯋꯥꯛꯁꯣꯞ ꯂꯩ. ꯋꯥꯛꯁꯣꯞ ꯃꯈꯣꯟ ꯇꯥꯗꯦꯅ. ꯅꯠꯇꯦ ꯑꯩ ꯋꯥꯛꯁꯣꯞꯇꯩ ꯈꯔ ꯊꯥꯞꯅ ꯊꯥꯞꯄꯤ. ꯑꯩ ꯊꯥꯖꯗꯦꯀꯣ. ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯃꯦꯝ ꯁꯥꯔ? ꯇꯥꯏꯌꯦ. ꯍꯜꯂꯣ ꯇꯥꯏꯌꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯍꯜꯂꯣ. ꯑꯩ ꯑꯗꯨꯝ ꯇꯥꯏꯌꯦ. ꯁꯥꯔ ꯁꯥꯔ ꯅꯥꯎꯕꯤ ꯅꯥꯎꯕꯤꯅꯤ ꯁꯥꯔ. 나오비. ꯑꯩ ꯄꯥꯏ ꯁꯥꯔ. 나오비지 빠이게 봐. ꯍꯣꯏ ꯁꯥꯔ. 빨리. 그러면 걸어. ꯁꯥꯔ ꯁꯤ 저 왕왕길. ꯅꯥꯎꯕꯤ ꯆꯥꯛꯀꯟ ꯆꯥꯔꯤ ꯃꯣꯔꯣꯛ ꯁꯥꯝ ꯂꯣꯏꯔꯦ. ꯑꯩ ꯆꯥꯛ ꯆꯥꯊꯣꯛ ꯇꯧꯔꯒꯦ. ꯏꯃꯥꯅ ꯃꯣꯔꯣꯛ ꯌꯥꯝ ꯊꯥꯛꯆꯤꯜꯂꯝꯃꯕꯣ? ꯍꯌꯦꯡ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛꯈꯥꯎ ꯍꯥꯟꯅ ꯇꯠ ꯂꯩꯔꯝꯅꯤꯀꯣ. ꯀꯗꯥꯏꯗꯅꯣꯗ ꯀꯅꯥꯅꯣ ꯅꯣꯏꯗꯨꯕꯣ? ꯃꯤ ꯅꯠꯇꯦꯗ ꯅꯣꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯑꯣꯛ ꯈꯔ ꯂꯣꯏꯕ ꯑꯗꯨ ꯈꯣꯡꯕꯅꯦ. ꯁꯥꯔ ꯁꯣꯔꯤ ꯁꯥꯔ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯊꯝꯃꯒꯦ. ꯑꯩ ꯇꯝ ꯇꯧꯔꯒꯦꯀꯣ. ꯊꯝꯃꯣ ꯁꯥꯔ 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 로지니 ꯁꯥꯔ 로지. 빨리. 대걸로. 준비고. 아이 샤. 로지 ꯑꯩ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯤꯅꯦ. ꯌꯧꯔꯛꯑꯅꯤ. ꯆꯦꯛꯁꯤꯜꯂꯛꯎꯀꯣ. ꯉꯁꯤꯗꯤ ꯂꯝꯕꯤꯗ ꯀꯃꯥꯟꯗꯣ ꯃꯌꯥꯝ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯕꯅꯤ. ꯀꯃꯥꯟꯗꯣ ꯑꯃ ꯂꯧꯗꯦꯗ. ꯍꯣꯏ. ꯁꯣꯔꯤ ꯀꯩꯅꯣ ꯁꯣꯔꯤꯕꯣ? ꯑꯩꯈꯣꯏ ꯌꯨꯝ ꯅꯥꯀꯟꯗꯒꯤ ꯁꯣꯔꯤ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯁꯨꯝ ꯂꯝꯕꯤ ꯆꯠꯈꯤ ꯀꯧꯕꯅꯤꯗ. ꯌꯥꯔꯦ ꯑꯩ ꯌꯧꯁꯜꯂꯛꯑꯒꯦ ꯌꯥꯝ ꯊꯨꯅ ꯌꯧꯁꯜꯂꯛꯑꯒꯦ. ꯊꯝꯃꯣ. ꯍꯜꯂꯣ. ꯕꯤꯅꯥ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯅꯨꯡꯉꯥꯏꯔꯤ. ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯤꯗ. ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔ ꯃꯥꯅꯤ. ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ. ꯀꯥꯏꯗꯅꯣꯍꯦ ꯑꯩꯗꯤ ꯅꯣꯏꯔꯣꯝꯗ ꯑꯗꯨꯝ ꯂꯩ. ꯀꯥꯏ ꯅꯪꯅ ꯁꯨꯝ ꯂꯥꯛꯑꯗꯤ ꯀꯩꯗꯧꯕꯩ ꯊꯤꯡꯉꯛꯇ꯭ꯔꯤꯕ? ꯌꯥꯝ ꯊꯤ ꯌꯥꯏ. ꯅꯪ ꯑꯩ ꯎꯗꯅꯕꯅ ꯀꯣꯏꯂꯣꯠ ꯂꯣꯠꯂꯤ ꯑꯣꯏꯔꯦ. ꯊꯝꯃꯒꯦ. ꯀꯩꯅꯣ ꯅꯪ ꯈꯜꯂꯤ ꯋꯥꯈꯟꯁꯤꯕꯣ? ꯆꯒꯠ ꯇꯧꯔꯛꯑꯅꯣꯅ ꯑꯩꯅ ꯍꯥꯏꯔꯦ. ꯅꯪꯅ ꯁꯨꯝ ꯅꯃꯥꯏ ꯁꯝ ꯊꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯑꯩ ꯐꯥꯒꯤꯔꯣꯏꯕꯣ? ꯑꯝꯇ ꯉꯥꯏꯈꯣꯗ ꯅꯪꯁꯨ. ꯀꯩ ꯍꯥꯏꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ? ꯊꯝꯃꯣ. ꯉꯁꯥꯏ ꯈꯔ ꯉꯟ ꯂꯥꯛ ꯌꯥꯗ꯭ꯔꯣ? ꯉꯁꯤ ꯔꯦꯁꯇꯨꯔꯦꯟ ꯃꯤ ꯙꯃꯥ ꯆꯤꯟꯅꯤ. ꯑꯩ ꯉꯁꯤꯗꯤ ꯑꯉꯥꯡ ꯌꯥꯎꯔꯒ ꯂꯥꯛꯏ. ꯍꯥ? ꯑꯉꯥꯡ ꯌꯥꯎꯔ ꯀꯃꯥꯏꯅ ꯇꯧꯔ ꯔꯦꯁꯇꯨꯔꯦꯟ ꯆꯪꯗꯣꯏꯅꯣ? ꯑꯩ ꯊꯝꯃꯦ. ꯁꯥꯔ. ꯁꯥꯔ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯁꯥꯔ. ꯉꯥꯏꯈꯣ. ꯁꯥꯔ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯔꯤꯑꯕ? ꯁꯥꯔꯗ ꯍꯩ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯕ?
lakpa ini sir. Sir, Hey, lakwa. Chalo ne, chalo ne. Chalo. Hai. Kari जीवन होने सी तेलम तंग फै ने अंजल दी मसी रंबू बुमानी निसे ओए लकपा ओए चलो ने इमा पैसा दो पिरो हाइबने इमा हाइमा कोन पीगे मी नंगबो हौजी सिजिनगदबने इमा हौजी सिजिनगदबा नाइखो अदु याम लिसिंग मंगा दुबु कदुदोइनोबा मरम लई इमा मरम द सेंगना हायु पैसा मांगबदि अराइबने नसा मांगदोइनी अइना करी फतब थबक तौदोइनो इमा अइदि निसा चाबसु नते इमा इमा अदु वैरगना पैसा लौबगी मरम हाइनिंग्रिदुना करिगे इमा दुदे अइ होरेन चाकम थुंजरो यौ तौरिजिम से लिसिंग अहुमनी सिदेना सिजिनबा यारोय यारो इमा सिनो कोना रोइबा मंगासु लोइमा सिपिरोबा सिजुपिरो यारे कइदरो पिरोमी अदुना यानबा सिजिन मंगासु लोबा आइना यारोय हाइसिनी माउसिननु को लम हेंगनु इरे लेरमु इमा चले होइमा काय यौरगे हौजिक फाव अइ लाए ngaktang ngana mu kedroge ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯁꯥꯏꯒ ꯌꯧꯔꯛꯑꯦ ꯑꯃꯨꯛ ꯍꯥꯏ ꯂꯝꯕꯤꯗ ꯂꯩꯔꯦ ꯑꯃꯨꯛ ꯍꯥꯏ ꯍꯧꯖꯤꯛꯅ ꯂꯥꯛꯄ ꯍꯧꯔꯦ ꯑꯃꯨꯛ ꯍꯥꯏ ꯅꯪ ꯑꯩꯒ ꯎꯅꯅꯤꯡꯗ꯭ꯔꯕꯣ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇꯕꯗꯅꯦ ꯑꯩꯅ ꯀꯩꯗꯧꯕꯤꯌꯣ यारे थमो nang na chilai ma thi he nang ma pham no yo re dai na ai ma pham ji da ne lai je law ke dor ge unna ning mana khang am dre mi law ba ai thame ko nupini
ꯈꯜꯂꯣ ꯀꯅꯥ ꯊꯥꯅꯤꯜ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯑꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕ ꯊꯥꯖꯅꯦ ꯍꯥꯏꯕꯤꯌꯨ ꯊꯥꯖ ꯍꯥꯏꯁꯦ ꯊꯥꯅꯤꯜ ꯑꯗꯨꯝ ꯈꯪꯕꯅꯦ ꯑꯗꯨꯗꯤ ꯁꯣꯝ ꯊꯥꯅꯤꯜꯒꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯃꯥ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯎꯕ ꯃꯥ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯐꯣꯟꯁꯦ ꯑꯩꯅ ꯈꯨꯜꯂꯕ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯊꯤꯟꯖꯔꯛꯀꯦ ꯑꯗꯨꯗ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯀꯩꯕꯨ ꯌꯥꯎꯖꯥꯠꯅꯣ ꯃꯥꯏꯁꯦ ꯏꯆꯦ ꯌꯥꯝꯅꯁꯨ ꯈꯟꯖꯜꯂꯨꯅꯨꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯇꯣꯝꯇ ꯉꯥꯏꯔꯝꯒꯅꯤꯀꯣ ꯌꯥꯔꯦ ꯏꯆꯦ ꯏꯆꯥꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯗꯕ ꯀꯨꯏꯔꯦ ꯌꯥꯔꯦ ꯏꯆꯦ ꯐꯔꯦ ꯇꯣꯛꯑꯁꯤ ꯊꯥꯖ ꯌꯥꯔꯦ ꯕꯦꯃꯥ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯁꯤꯒꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯦꯟꯖꯜꯂꯝꯒꯅꯤꯌꯦ ꯑꯗꯨꯅꯕꯨ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯂꯩꯁꯥꯕꯤ ꯃꯥꯅꯕ ꯂꯥꯛꯑꯣ ꯆꯪꯉꯣ ꯐꯝꯃꯣ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ ꯆꯥꯔꯛꯇ꯭ꯔꯤ ꯏꯃꯥ 이마쇼 싸드리 싸도미나 그러시다나 야르니 이마 ꯌꯥꯝ ꯍꯦꯟꯖꯟꯅꯁꯨ ꯈꯟꯖꯜꯂꯨꯔꯅꯨ ꯅꯪꯒ ꯅꯕꯨꯡ ꯑꯃꯒꯗꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥ 이마 짝 더랑 떠오르게
타자 능 떠있어 그이노 하 năng 떠있어 그이노 구모 좀이 레게 이노 낭부 타닌데 롱돈 레레 보미로 낭부 용 빨라보 그리기노 낭날 루카비도나 비행고부 세선 자신들 미양왕 살리게 이노 미암네 낭부 우르가 마신 쿵쿵 농너리시 낭디 우디네 낭부 농나보다 나타나 아이부수 미암 우시드리시는 강대 아이네 빠강 메샤비 깨야기 무리를 좀 동나바 에소세션 깨야 링크했던 호나라가 낭 보고 좀 도봉감들어보디 아이부 그나는 뭐라비니 낭 보고 월봉감들어봐 이제 맞틱 자리보 아 아이네 로이보인 하이리시니 그리고 낭 시기 타박세 아무간에 좀 떠오르보디 아이 행구보이까리 가나니 깝구나 농부터 낭부 이북나 티바와 히엠테 하이기드리브니 이마 아빠북나 피식 픽나 hun돌om마디기 이북기 낭글시다 낭 싸우키버니네 ngasisu nangbu ibunggi nangalda leiriba pikiba angangum ibungna khalibani ne
ꯏꯃꯥ ꯏꯆꯥꯇꯣꯝꯕꯤ ꯅꯪꯕꯨ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯣ ꯇꯨꯝꯗ꯭ꯔꯤꯌꯦ ꯏꯃꯥ ꯊꯦꯡꯉꯦꯗꯅ ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯊꯝꯃꯒꯦꯀꯣ 이마기 타넬 낭기 타자세 이마는 미원다 타자크라겠고 파리 팜시 매담. ꯑꯩꯁꯨ ꯃꯦꯗꯥꯝꯒꯤꯗꯃꯛꯇ ꯆꯠꯊꯣꯛꯆꯔꯛꯀꯦꯅ ꯈꯟꯕꯁꯨ ꯌꯥꯝ ꯀꯨꯏꯔꯕ ꯑꯗ ꯊꯕꯛꯁꯦ ꯆꯤꯟꯃꯟꯕꯁꯤꯗ ꯉꯝꯗ꯭ꯔꯕꯅꯤ ꯆꯤꯟꯕ ꯇꯥꯕꯅꯤꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯇ ꯉꯥꯏꯔꯤꯅꯤꯅ ꯁꯣꯔꯤ ꯃꯦꯗꯥꯝ ꯑꯩ ꯁꯣꯔꯥꯁꯨ ꯅꯪꯖꯍꯧꯗ꯭ꯔꯦ ꯑꯗꯒꯤꯁꯨ ꯔꯤꯂꯤꯁ ꯌꯥꯝ ꯊꯦꯡ ꯇꯧꯔꯛꯄ ꯑꯗꯨꯅꯕꯨ ꯅꯍꯥꯟꯗ ꯖꯣꯏꯟ ꯇꯧꯔꯤꯁꯤꯅꯤ ꯑꯗꯣ ꯗꯤꯜꯂꯤꯒꯤ ꯄꯣꯁꯇꯤꯡꯗꯤ ꯀꯝꯗꯧꯒꯦ IS ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯥꯎꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯂꯩꯕꯗꯨꯅ ꯍꯦꯟꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯃꯦꯗꯥꯝ ꯍꯦꯜꯂꯦ ꯍꯥꯏꯕ ꯇꯥꯕꯅꯤꯅꯦ ꯑꯩꯗꯤ ꯅꯈꯣꯏꯒꯨꯝꯕ IS ꯑꯣꯐꯤꯁꯥꯔ ꯅꯍꯥꯁꯤꯡꯁꯦ ꯁ꯭ꯇꯦꯠꯇ ꯀꯌꯥ ꯂꯩꯍꯟꯅꯤꯡꯗꯕꯅꯤ ꯑꯩꯁꯨꯅꯦ ꯃꯦꯗꯥꯝ ꯌꯥꯔꯤꯕꯃꯈꯩꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤꯗ ꯂꯩꯒꯦꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯁꯤꯕꯗ ꯎꯍꯧꯗꯕ ꯇꯥꯔꯦꯗꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯇꯛꯄꯁꯤꯗ ꯃꯦꯗꯥꯝ ꯂꯩꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯑꯗꯣ ꯄꯥꯔꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯃꯤ ꯀꯌꯥꯅꯣ ꯆꯥꯔꯤꯁꯦ ꯃꯦꯗꯥꯝ ꯑꯩꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯗꯅꯤ ꯑꯗꯨꯗꯤ ꯑꯍꯟꯗꯨꯅ ꯈꯜꯂꯤꯗꯣ ꯆꯨꯝꯃꯤꯗꯅ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯃꯤꯁꯨ ꯂꯩꯔꯝꯃꯔꯣꯏ ꯐꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯗꯅꯁꯨ ꯃꯆꯥ ꯃꯃꯧꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯐꯪꯗ꯭ꯔꯒꯗꯤ ꯀꯩꯗꯧꯅꯤ ꯈꯪꯗ꯭ꯔꯦꯗ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯄꯦꯡꯒ ꯆꯣꯏꯕꯒ ꯀꯥꯟꯅꯗꯦ ꯄꯥꯔꯤ ꯌꯨꯝ ꯄꯥꯅꯕ ꯇꯧꯔꯁꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯦꯚꯣꯏꯗ ꯇꯧꯔꯨꯕ ꯀꯌꯥꯗꯣ ꯉꯁꯤꯗꯤ ꯅꯪ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤꯗ ꯑꯃꯨꯛ ꯍꯟꯖꯅꯕ ꯇꯧꯔꯁꯤ ꯈꯪꯗ꯭ꯔꯦꯗ ꯃꯦꯗꯥꯝ ꯅꯪꯒꯤ ꯍꯥꯟꯅ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣꯗ ꯃꯦꯗꯥꯝ 타자! 깨주는 주자! 고마워! 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 넌 아이 마이클 기행데, 하? 넌 아이 마이클 기행데, 난 문을 봐라로. 내가 이 매부터 넌 엄청 강하지, 내가 이방데. 힘들다. 그래, 넌 아이기 더 그치? 고마나, 아이기 더 고마, 아이기 더 고마나, 넌 아이기 더 고마나. 너.
이몽시부 미 레비다브로 까나 레게 ꯀꯅꯥ ꯕꯨꯡꯉꯣ ꯑꯩ ꯃꯉꯥꯜ ꯂꯩꯃ ꯀꯃꯤꯁꯅꯔ ꯃꯉꯥꯜ ꯂꯩꯃ ꯀꯔꯤ ꯂꯩꯕꯤꯒꯦ ꯑꯉꯥꯡꯁꯤꯡ ꯊꯥꯖꯕꯨ ꯂꯩꯕ꯭ꯔꯣ ꯃꯦꯗꯥꯝꯅ ꯂꯥꯛꯄꯤꯔꯤꯁꯤ ꯊꯥꯖ ꯎꯅꯕ ꯂꯥꯛꯄꯤꯕꯅꯤꯅꯦ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯤꯕ ꯅꯠꯇꯦꯅꯦ ꯊꯥꯖ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯒꯅꯤ ꯅꯈꯣꯏꯒꯤ ꯅꯅꯤꯡ ꯊꯨꯡꯒꯅꯤ मा चंगसे ꯆꯥꯇꯣꯝꯕꯤ ꯏꯆꯥꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ 이마 레이리시디 이자기 가리 왔거니 자톰비 따이봉미 아이쿠이셰 아머나떼 뽁러버디 소이드는 시게다 방학다니 아하나 권다니 아이쿠이쇼 까야부 꾸이네 힝가니 농마디 마나 ꯆꯠꯂꯤꯕ ꯃꯐꯝꯗꯨꯗ 소이드나 ꯆꯠꯀꯗꯧꯔꯤꯕꯅꯤ 이마나 하이비세 아이부 급가노 하이브라 안두다니 하이비가노 이마나 낭부 꺾어노 하이버디 ngамꯣꯏ 미오이버니 하이드나 이마나 낭품 토이 하이드나 ngāng이버니 이마수 모이 뽑은 것만 어때니 자톰비 이마나 야바 비비요 이스마기 뚱인두나 잣크라게 나때 낭아도 하이거노 낭기 농시버도 미쁨 쿠딩막다 옐라모 탄인기 마곤 낭나 하법모 이마 아이고 막이 그이 가나리 아이고 그이도 왜 부노 이마 이마나 하이게다바디 낭나 탄인부 농시비요 낭기야 생부 농시바두다 탄인기 타와이나 아비엔부 오헨비요 아이는 탄일부 농시바세 마기 타와이나 아펜부 오이드바 오이데 이마기 타모이나수 우방함데 ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯀꯩꯅꯣ ꯍꯥꯏꯕꯤꯌꯨ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯅꯤꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯃꯤꯌꯥꯝꯅ ꯊꯥꯅꯤꯟꯕ ꯄꯨꯊꯣꯛꯇꯨꯅ ꯊꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯀꯣꯍꯜꯂꯨ ꯅꯪꯅ ꯑꯉꯥꯎꯕꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗꯣ ꯃꯤꯌꯥꯝꯅꯗꯤ ꯎꯕ ꯉꯝꯗꯦ ꯐꯠꯇꯕꯒꯤ ꯁꯛꯇꯝ ꯉꯥꯛꯇꯅꯤ ꯎꯔꯤꯕ ꯑꯇꯩꯗꯤ ꯂꯥꯏꯔꯗꯅ ꯅꯪꯒꯤ ꯅꯕꯨꯡꯃꯛꯅ ꯐꯥꯎꯕ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕꯁꯤꯅꯤ ꯍꯥꯏꯌꯨ
ꯅꯪ ꯊꯥꯅꯤꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯔꯥ? ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯀꯩꯗꯧꯉꯩꯗꯁꯨ ꯈꯟꯕ ꯍꯧꯅꯗꯦ. ꯅꯪ ꯑꯐꯕ ꯃꯤ ꯑꯣꯏꯌꯨ. 이마나 낭부 아파봐 누빠 아마다 타자라버니. 이마! ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯟꯕꯤꯒꯅꯨ ꯏꯃꯥ. 누빠도 IS 오피셜니. 와칼 ꯌꯥꯝꯅ ꯂꯩꯕ 아파봐 미니. ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ 인ꯒꯗꯕꯅꯤ. ꯑꯩ ꯉꯝꯃꯣꯏ ꯏꯃꯥ. 타자. ꯑꯩ ꯉꯝꯃꯣꯏ ꯏꯃꯥ. ꯑꯩ ꯉꯝꯃꯣꯏ ꯏꯃꯥ. ꯑꯩ ꯉꯝꯃꯣꯏ ꯏꯃꯥ. ꯑꯩ ꯉꯝꯃꯣꯏ. ꯑꯩ ꯉꯝꯃꯣꯏ ꯏꯃꯥ. ꯑꯩ ꯉꯝꯃꯣꯏ. ꯑꯩ ꯉꯝꯃꯣꯏ ꯏꯃꯥ. 아파봐 마자 하이버세. 마마 마빠나 하이버 인거다버니. 이마, 이거 뭐예? 이거 뭐 이마? 와 마카다노. 이거 뭐 이마? 이거 뭐예? 이거 뭐예 이마? 이거 뭐? 린토야. 오자. 야래. 시 영앙시디. ꯀꯩ ꯂꯩꯔꯦ? ꯀꯩ ꯇꯥꯟꯅꯁꯤꯒꯦ? ꯁꯨꯝ ꯂꯥꯛꯄ ꯌꯥꯗ꯭ꯔꯕꯣ?
야이네 그야드니 오사게 appointment amtang lawba lakpane. Interview amta lawge. 영우 맨 애소시는기 나트라 Hoy oza. Oza de khoi association kamai khangino. kay khangdani asuk chawa association amagi chepong ama phonga ba Adu oza. Matam karang kana pibi ba yagane. linthoi nang sawadi ai khra dang chile jiksi ado nang numit tarani mutinga de aro posting alakpagi pothabong khangdri Oza de li de kang kan lakke. pangkoi kuidrida thamakai mu pare Oza sisu thamoi de kan graba duni. Ai khoi ga sanga oining drasu posting kai le diri khangan bi ba yai dana. Ngasi aina silai sisu mina tamak padai khangine khangabro. linthoi nang sawno ai hojikse gyan ta dribani hek lakpadagi ne ningthina pothawa phangdribani lermi bu pending ma'am si karam kan lusin doi noi khangdri Khumba yadaba pa khumdi lektabanina leithoknaba dum khumbiyu. asingmani linthoi nang sawno oja na khoi bu ningsingdeba nati nokhoi magazine du dane nang je executive member orege khangbodane oja kya marawi khangbra oja na tambiramba satra sing ngasi lebak sigi masak thokpa thabak tore kai tabadane oja am pele Oza matam do nungsidra. Oza na ibu khoting tho halaga chaina hanjin hanjin fubado. kainu lektam badu dong keri du Na thawra. yarpham ngarang gi do haro kainu manglai du bo haro The rain fell throughout the night and it makes the road so muddy that the rain fell throughout the night and it makes the road so muddy that kai dro gilin thwa swam temba paraji nang pham dadi nami kumai oi dorige amaro makok tero haro the rain fell throughout the night and it makes the road so kai no muddy. siran tora pa ajri du ha kai gino ba nami kumai oi dorige ha nang mi ori dorige na nakoting to Paraini, si udi paraini ba? Na kuk si bu santian berapa na? Ha? Oza, mi nam tau shalu ne. Hojik tu pugi bu bukan ada no kau bro. Kau deba, ado mi nam tau shalu ba. Jan bidu na. Masih yang ang si dia ba. Shalu ba. Usile kaino haro? Pangthok pa yaroi ko. Hoine kaino haro ba? Chele ko. Yarbo. Hey, nang te kaino? Ha? Aku ting to. Naku ting to ro. Chen naku ting to. Ikat kat la dana. Para phada bai phubadi ai. Lai jai bai phubadi saungingi ko. Masih yang ang si. Tuh, cek. Kasih gitu, naik terus juga. Oza. Kaino. Hayang na lau ko.
ꯑꯣꯖꯥꯅ ꯐꯨꯔꯁꯨ ꯑꯩꯗꯤ ꯁꯨꯡꯅꯥ ꯅꯥꯕꯤꯗꯦ ꯃꯔꯝꯗꯤ ꯑꯣꯖꯥꯅ ꯄꯥꯏꯔꯤꯕ ꯆꯩꯗꯣ ꯑꯩꯉꯣꯟꯗꯗꯤ ꯂꯁꯤꯡꯒꯨꯝꯅ ꯊꯣꯠꯂꯤ ꯈꯪꯉꯕ꯭ꯔꯣ ꯑꯩ ꯄꯔꯥꯗꯣ ꯆꯥꯃꯔꯛ ꯐꯥꯕ ꯌꯥꯏ ꯐꯥꯔꯣꯏꯅ ꯐꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯑꯣꯖꯥꯅꯁꯨ ꯈꯪꯕꯤꯈꯤꯗꯦ ꯑꯣꯖꯥꯅ ꯇꯥꯛꯄꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯂꯧꯗꯣꯏꯕ ꯂꯤꯟꯊꯣꯏ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯇꯨꯏꯁꯟ ꯇꯝꯕꯤꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯑꯩ ꯀꯌꯥꯔꯛꯅꯤ ꯏꯊꯟꯗ ꯐꯝꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯈꯤꯕ ꯃꯃꯩꯊꯪꯗꯗꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯦ ꯏꯁꯥ ꯏꯊꯟꯗ ꯄꯤꯖꯈꯤ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯃꯨꯛꯄ ꯃꯔꯤ ꯊꯝꯕ ꯌꯥꯗꯦ ꯑꯣꯖꯥꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯑꯅꯤꯁꯨꯕ ꯃꯃꯥ ꯃꯄꯥꯅꯤ ꯐꯤꯜꯝꯗ ꯗ꯭ꯔꯃꯥꯗ ꯂꯤꯂꯥꯗ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨ ꯈꯪꯗꯅ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯁꯤꯡꯒꯒꯤ ꯋꯥꯔꯤ ꯄꯪꯂꯤ ꯂꯤꯁꯤꯟꯕꯗꯣ ꯃꯗꯣ ꯑꯐꯕ ꯂꯤꯆꯠꯇꯤ ꯅꯠꯇꯦ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨ ꯌꯥꯎꯗꯕ ꯂꯤꯆꯠ ꯇꯝꯕꯤꯕꯅꯤ ꯉꯁꯤꯁꯨ ꯑꯣꯖꯥꯒꯤ ꯋꯥꯈꯜ ꯃꯍꯧꯁꯥꯒꯤ ꯋꯥꯈꯜ ꯂꯩꯔꯦ ꯍꯥꯏꯁꯤꯔꯥ ꯍꯣꯡꯕ ꯂꯩꯇ꯭ꯔꯤ ꯉꯁꯤꯁꯨ ꯃꯣꯔꯦꯜ ꯐꯖꯕꯤ ꯂꯤꯟꯊꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯤ ꯈꯪꯉꯦ ꯑꯩ ꯈꯪꯉꯦ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯀꯩꯗꯧꯉꯩ ꯄꯤꯔꯛꯑꯒꯦ ꯁꯪꯗ꯭ꯔꯦ ꯍꯥꯏꯔꯛꯏꯗ ꯁꯪꯉꯣꯏꯗ ꯑꯩꯈꯣꯏ ꯁꯥꯗꯣ ꯂꯨꯍꯣꯡꯕꯒꯤ ꯌꯥꯝ ꯀꯟꯅ ꯆꯤꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅꯤ ꯑꯩꯗꯤ ꯑꯣꯖꯥꯒꯤ ꯃꯣꯔꯦꯜ ꯐꯖꯕꯤ ꯂꯤꯟꯊꯣꯏꯅꯤ ꯃꯣꯔꯦꯜ ꯐꯖꯕꯤ ꯂꯤꯟꯊꯣꯏ
ꯄꯥꯕꯨꯡ ꯆꯥ 그다 그다. ꯑꯩꯗꯤ ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯁꯦ ꯍꯥꯎꯈ꯭ꯔꯦ. ꯑꯗꯣ ꯉꯁꯤꯗꯤꯅꯦ ꯄꯥꯕꯨꯡꯒꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨꯀꯣ. ꯂꯩꯀꯥꯏꯗ ꯎꯁꯣꯞ ꯑꯃ ꯂꯩꯔꯝꯃꯦꯍꯦ. ꯍꯣꯏ ꯄꯥꯕꯨꯡ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤꯁꯦ ꯏꯉꯥꯎ ꯉꯥꯎꯕꯅꯤꯀꯣ. 짜지 그대와이노. ꯑꯁ ꯑꯃꯨꯛ ꯏꯔꯨꯖꯔꯅꯤ. ꯑꯩ 이루ꯖꯗꯦ ꯌꯥꯝ ꯁꯦꯡꯕꯩ ꯋꯥꯅꯤꯅꯦ. ꯌꯥꯝ ꯁꯦꯡꯕꯩ ꯋꯥ ꯅꯠꯇꯤꯌꯦ. ꯑꯍꯜꯒꯤꯁꯨ ꯈꯟꯗ ꯌꯥꯗꯦ. ꯑꯗꯣ 짜지 그대와이노. ꯅꯍꯥꯟꯈꯩꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ. ꯆꯥꯗꯪ ꯊꯝꯃꯝꯃ ꯍꯦꯛꯇ ꯆꯠꯈꯤ. ꯑꯩꯁꯨ ꯀꯩꯗꯧ ꯍꯥꯏꯅꯣ ꯈꯪꯗꯕꯅꯤꯅ ꯒ꯭ꯂꯤꯁꯔꯤꯟꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯩꯁꯤꯜꯂꯛꯇꯣꯏ. ꯑꯩꯅ ꯅꯪ ꯅꯣꯟꯒꯦ ꯇꯧꯕꯅꯦ ꯅꯍꯥꯟꯒꯤ ꯅꯣꯛꯇꯕꯗꯨꯗ. ꯅꯣꯏꯅ ꯌꯥꯔꯦ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯁꯨꯝ ꯑꯅꯤ ꯑꯗꯨꯝ ꯅꯛꯁꯟꯅ ꯂꯩꯗꯨꯕꯨ ꯃꯗꯨꯕꯨ ꯅꯣꯛꯄ ꯀꯧꯕ꯭ꯔꯣ? ꯌꯥꯔꯦꯕ ꯇꯣꯛꯑꯣꯕ. ꯊꯥꯖ. ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ. ꯉꯁꯤꯗꯤ ꯃꯧ ꯑꯅꯧꯕꯤ ꯑꯃꯒꯤ ꯅꯦꯆꯔꯁꯨ ꯊꯨꯒꯥꯏꯔꯦꯗ. ꯅꯝꯗꯅ ꯊꯨꯒꯥꯏꯗ꯭ꯔꯁꯨ ꯃꯁꯥ ꯃꯊꯟꯇ ꯍꯣꯡꯉꯛꯀꯗꯕ ꯂꯩꯔꯗꯨꯕꯨ. ꯊꯥꯖ. ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯈꯪꯉꯛꯇꯕꯅꯤꯅ ꯏꯉꯥꯎ ꯉꯥꯎ. ꯅꯨꯡꯁꯤꯕꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯑꯩꯈꯣꯏꯅꯤꯅ ꯍꯧꯖꯤꯛ ꯅꯣꯛꯈꯤꯕꯗꯣ ꯅꯨꯡꯁꯤꯕꯒꯤ ꯃꯅꯨꯡ ꯆꯜꯂꯝꯒꯗ꯭ꯔꯥ? ꯈꯪꯗꯦ. ꯆꯟꯕ ꯖꯥꯠꯂꯥ? ꯊꯥꯖ. ꯑꯩꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯃꯇꯦꯛꯇꯣ ꯃꯗꯨ ꯌꯥꯎꯗꯨꯅ ꯂꯥꯛꯑꯕꯅꯤ. ꯅꯪꯁꯨ ꯌꯥꯎꯔꯝꯃꯣꯏ ꯈꯜꯂꯦ. ꯁꯦ ꯑꯩꯈꯣꯏꯅꯤꯅꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃꯇ ꯁꯥꯁꯤꯕ. ꯃꯗꯨꯒꯤ ꯃꯍꯥꯎꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ. ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯗꯨꯕꯣ? ꯊꯥꯖ. ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯄꯨꯟꯁꯤꯁꯤꯗꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅꯩ. ꯑꯩꯈꯣꯏꯅꯤꯁꯨ ꯐꯪꯁꯤ ꯀꯩꯅꯣ. ꯁꯦ ꯅꯪꯅꯦ ꯁꯤ ꯁꯤꯃꯤꯇ꯭ꯔꯤꯅꯦꯅ ꯈꯜꯂꯣ. ꯑꯩ ꯖꯤꯟ ꯁꯦꯠꯆꯜꯂ ꯂꯥꯛꯀꯦ. ꯁꯤ ꯖꯤꯟ. ꯁꯤꯅ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎ ꯁꯥꯔꯛꯀꯦꯀꯣ. ꯑꯁ ꯀꯩꯅꯣ ꯇꯥꯃꯣ ꯇꯧꯏꯗꯨꯕꯣ? ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯂꯩ. ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯔꯤꯁꯦ? ꯑꯁ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯍꯜꯂꯦ ꯀꯥꯏꯅ ꯁꯥꯎꯔꯤꯔꯣ? ꯑꯁ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯝ ꯁꯥꯎꯔꯤꯗꯨꯕꯣ? ꯁꯤ ꯅꯪ ꯁꯥꯎꯔꯝꯃꯅꯤꯅꯅꯦ ꯒꯥꯔꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯅꯤ ꯈꯪꯗꯉꯩꯅꯦ ꯑꯩ ꯕꯥꯛꯁꯦ ꯄꯥꯏꯉꯩꯅꯦ ꯊꯧꯔꯛꯏꯁꯦ. ꯊꯥꯖ. ꯇꯥꯃꯣ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ?
ꯄꯨꯡꯈꯥꯏ ꯑꯃ ꯋꯥꯠꯈꯤꯅꯤꯌꯦ ꯑꯁ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯏꯍꯦ ꯇꯥꯃꯣ ꯍꯣꯏꯒꯤ ꯑꯣꯐꯤꯁꯇꯣ ꯄꯨꯡꯈꯥꯏ ꯑꯃ ꯋꯥꯠꯅ ꯍꯜꯂꯛꯄꯗ ꯌꯥꯝ ꯃꯥꯡꯒꯅꯤ ꯍꯥꯏꯕ꯭ꯔꯣ ꯊꯥꯖ ꯑꯣꯐꯤꯁꯀꯤ ꯅꯤꯌꯣꯝꯗꯤ ꯉꯥꯛꯅ ꯆꯠꯄ ꯇꯥꯕꯅꯤ ꯑꯣꯐꯤꯁꯀꯤ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯏꯍꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯁꯤꯔꯣ ꯇꯥꯃꯣꯒ ꯎꯅꯕ ꯅꯪꯍꯧꯒꯗ꯭ꯔꯣ ꯁꯤꯔꯣꯏ ꯈꯪꯕꯅꯤꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯀꯦ ꯍꯥꯏꯕ ꯇꯥꯃꯣ ꯅꯪꯒꯤ ꯊꯃꯣꯏꯁꯤꯗꯤꯕ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯏ ꯊꯥꯖ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦꯅ ꯍꯦꯛ ꯇꯣꯏꯅ ꯄꯜꯂꯤꯁꯤꯕꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯄꯟꯕ ꯌꯥꯔꯣꯏꯀꯣ ꯑꯗꯣ ꯂꯥꯛꯑꯣꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯩ ꯏꯊꯟꯗ ꯊꯥꯗꯣꯛꯑ ꯊꯝꯃꯝꯕꯁꯦ ꯇꯥꯃꯣꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯊꯥꯖ ꯇꯥꯃꯣꯗꯤ ꯅꯣꯛꯀꯅꯤ ꯄꯦꯟꯅ ꯅꯣꯛꯀꯅꯤꯕ ꯑꯩꯅ ꯁꯣꯝꯗ ꯋꯥꯅ ꯂꯦꯜꯂꯒ ꯅꯨꯡꯁꯤꯕꯁꯦ ꯑꯩ ꯈꯛꯇꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯔꯦꯕ ꯃꯈꯥ ꯇꯥꯔꯅꯨ ꯂꯥꯛꯆꯔꯒꯦ ꯏꯕꯦꯝꯃ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯕ ꯁꯥꯒꯠꯂꯝꯃꯣ ꯊꯝꯃꯒꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯕꯥꯏ ꯏꯃꯥ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ ꯁꯦ 이만하네 ꯅꯪꯒꯤ ꯐꯤꯔꯣꯟ ꯈꯔ ꯂꯩꯕꯤꯔꯛꯄꯅꯤ ꯊꯝꯖꯜꯂꯨ ꯀꯩꯗꯧꯕꯩ ꯂꯩꯔꯛꯏꯅꯣ ꯅꯍꯥꯟꯈꯩ ꯂꯥꯛꯄꯗꯁꯨ ꯑꯗꯨꯝ ꯂꯩꯔꯛꯏꯗꯨꯗꯤ ꯂꯥꯛꯏꯈꯩ ꯁꯨꯝ ꯂꯩꯔꯗꯤ ꯀꯝꯗꯧꯅꯤ ꯃꯃꯥꯅ ꯃꯆꯥꯒꯤ ꯐꯤꯔꯣꯜ ꯂꯩꯕꯕꯨ ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯊꯣꯟꯕꯨ ꯊꯣꯟꯅꯤꯡꯉꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯕ ꯌꯥꯏ ꯏꯃꯥ ꯌꯥꯝ ꯐꯖꯩꯌꯦ ꯃꯃꯜ ꯑꯇꯥꯡꯕ ꯉꯥꯛꯇꯅꯦ ꯄꯥꯝꯕꯨ ꯄꯥꯝꯃꯕꯣ ꯅꯪꯕꯨ ꯈꯨꯄꯥꯝ ꯑꯃ ꯁꯤꯗ ꯅꯠꯇꯦ 이만하네 ꯃꯈꯟ ꯃꯈꯟ ꯂꯩꯊꯔꯛꯈꯤꯗꯣꯏꯅꯤ ꯍꯌꯦꯡ ꯁꯣꯁꯇꯤ ꯃꯌꯥꯗꯗꯤ 이만하 ꯀꯌꯥꯝ ꯂꯩꯊꯔꯛꯀꯦ ꯌꯦꯡꯉꯨ ꯍꯧꯔꯛꯑꯗꯝꯅꯤ ꯏꯃꯥ ꯍꯧꯅꯕꯤ ꯆꯥꯇꯣꯝꯕꯤ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣ ꯃꯁꯦ ꯇꯥꯏꯕꯪ ꯈꯣꯡꯆꯠꯅꯤ ꯅꯣꯡꯃꯗꯤ ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯃ ꯐꯪꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯃꯛꯀꯤ ꯂꯦꯡꯗꯕ ꯑꯁꯥꯅꯤ ꯌꯥꯔꯦ ꯏꯃꯥ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯁꯥꯁꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯉꯥꯏꯈꯣ ꯅꯪꯕꯨ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥꯀ ꯏꯟꯊꯤꯖꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯇꯧꯋꯦ ꯏꯃꯥ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯣ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯏꯟꯖꯔꯤ ꯑꯗꯨꯅꯤꯗꯅ ꯄꯥꯕꯨꯡꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯝꯇꯁꯨ ꯇꯧꯗꯦ ꯇꯧꯒꯦꯁꯨ ꯈꯟꯗꯦ ꯑꯗꯨꯅꯤ ꯃꯃꯥꯒꯤ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯗꯣ ꯏꯃꯥꯅ ꯇꯥꯛꯄ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯖꯤꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ ꯍꯩꯃꯥ ꯁꯤ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯏꯃꯥ ꯀꯩꯗꯧꯔꯨꯔꯒꯦ ꯅꯪꯕꯨ ꯅꯠꯇꯦ ꯅꯀꯨꯕꯣꯛꯀꯤ ꯏꯟꯖꯥꯡ ꯃꯍꯤꯒ ꯇꯣꯠꯂꯨꯔꯕ꯭ꯔꯥ ꯍꯥꯏꯃꯤ ꯅꯠꯇꯦꯕ ꯅꯆꯥꯅꯨꯄꯥ ꯑꯣꯐꯤꯁꯔꯒꯤꯅꯦ ꯑꯣ ꯑꯗꯨ ꯀꯩꯗꯧꯔꯕ ꯉꯁꯤꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯁꯦ ꯅꯆꯥꯅꯨꯄꯥ ꯑꯣꯐꯤꯁꯔꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯑꯣ ꯃꯈꯥꯗꯤ ꯑꯩꯅ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯦ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯆꯔꯥ ꯍꯦꯟꯕ ꯍꯧꯔꯦ ꯍꯥꯏꯕ ꯑꯣ ꯁꯤ ꯂꯥꯟꯕ꯭ꯔꯥ ꯏꯃꯥ ꯂꯥꯟꯗꯦ ꯋꯥꯈꯜ ꯂꯩꯕꯤ ꯏꯆꯥꯅꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯪꯒꯣꯜ ꯑꯣꯏꯅꯕ ꯅꯪꯅ ꯕꯔꯇ ꯇꯧꯔꯤꯕꯗꯣ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯏꯃꯥ ꯏꯀꯥꯎ ꯀꯥꯎꯏꯅꯦ ꯏꯃꯥ ꯑꯩ ꯆꯥ ꯁꯦꯝꯃꯛꯀꯦ ꯏꯃꯥ ꯆꯥ ꯊꯛꯑꯔꯣꯏ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯕꯔꯇ ꯇꯧꯏ ꯉꯁꯤꯁꯦ ꯊꯥꯅꯤꯟꯒꯤ ꯄꯥꯕꯨꯡꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯅꯪꯗꯤ ꯏꯃꯥꯗ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯅꯤꯡꯉꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯇꯣꯞꯄ ꯀꯅꯥꯗ ꯌꯦꯡꯍꯟꯒꯅꯤ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯅ ꯐꯣꯟꯁꯤꯒꯤ ꯃꯦꯃꯣꯔꯤ ꯆꯤꯞꯁꯦ ꯇꯣꯉꯥꯟ ꯂꯧꯊꯣꯛꯑ ꯊꯝꯗꯣꯏꯕ ꯏꯃꯥ ꯏꯀꯥꯎ ꯀꯥꯎꯕ ꯑꯃ ꯂꯩ ꯅꯍꯥꯟꯈꯩꯁꯨ ꯍꯪꯒꯦ ꯇꯧꯕꯅꯦ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯀꯩꯅꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯌꯦ ꯃꯥꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔꯗꯣ ꯑꯩꯒꯤ ꯍꯦꯟꯁꯦꯠꯇ ꯁꯦꯞ ꯇꯧꯍꯧꯗ꯭ꯔꯦ
마가 와리 사가다바 아루바 타박 아마수 레이라바 이마. 아도 이마 마기 넘버도 타닐기 핸셋에 야오khiबने. ꯑꯣ ꯑꯝꯇ ꯂꯧꯖꯕ ꯌꯥꯒꯗ꯭ꯔꯥ? ꯑꯣ ꯍꯦꯟꯁꯦꯠꯇꯨꯗꯤ ꯑꯗꯨꯝ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯤ. ꯍꯥ ꯀꯩꯕ ꯏꯃꯥ? ꯅꯨꯃꯤꯠꯇꯨꯗꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ. ꯀꯔꯤꯕ ꯏꯃꯥ? ꯈꯨꯜꯂꯤꯕ ꯅꯨꯄꯥꯗꯨꯅ ꯏꯃꯥ ꯍꯣꯏꯗ ꯃꯣꯕꯥꯏꯜ ꯊꯤꯜꯂꯛꯇ꯭ꯔꯕꯣ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯃꯣꯕꯥꯏꯜ ꯈꯨꯜꯂꯤꯕ ꯃꯤꯗꯨꯅ ꯃꯄꯨꯗ ꯊꯤꯜꯂꯛꯄ ꯀꯅꯥ ꯌꯥꯎꯈ꯭ꯔꯒꯦ? ꯑꯗꯨꯛ ꯂꯨꯅꯁꯨ ꯈꯜꯂꯨꯔꯅꯨꯗ. ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ. 이마! 방금 나 자들이 해도 반비요. 레스토랑에서 ꯆꯠꯂꯨꯔꯦ. 통화 감제. 빡쳐보다 로이네. 여기 좀 있어도 레스토랑에 많이 떡이 떡이. 나 먼저 이산이고. 아이니. 아이 좀 가리고 마마 강닝다나 항발락사바. 라나디 간비누고. 너 까노? 너 까이드노? 아이 저기 집 인지나 라제니 마산. 도르게. 야래. 깨노. 본지대 야우리바 포토 누피시 강비벼. 아이. 시디 타스리나. 시든 까이러루. 아이나 비디오 클립 어디기 시도. 아씨, 야암농 시방왕이네. 마지까지 되네. 빡쳐보다 로이네. 까네 루이붕어 사다오로노. 오피스 사람들 루홍그라고. 오피사 그나. 세크레타리아트 IS 오피서. 한국어 민노이 강함니. mayum pan ge. Tok pa mu re do. 미할리 들어네. 마근 수누 파두가 아이리 스미트 상이니. 아두부. 레박 티바 터도 아무다. 누파도 가리 액시덴트 레키드레. 나이코. 너는 다지게 말함다 애원다 항나가 쌉싸나 강는 라이시. 가리 소스기노. 포토제 신도리바 비디오 클립투다. 다만제이 레스토랑 집 파진 야오. 하이디. 타자. 마기 눅시나바 누파두가 와리 샤바다. 만제 레스토랑 집 파진 팔레. 아두나 시다 항아디 강가니나 락프네. 낭기 비디오 클립 디어리보. 엉티엔게. 시디 yeng manuairo. Yam secret oin thamani. 그리 까비 야오르기네. 아이는 민건도 하이도 슬레이티. Tamanjadu haigno. Si ai yang aningre. Si mi khangba yaba picture nati. 니 강부야다 포도. 이도 강으로 하야 되나 이나. Warong. Si yeng ba yaro. Khar praktarani. 그래. 엉티에 비록시. 엉티에 상투. 엉티에 Nati 기시. tamanja yaroida. 야니 엉티에 Nati 기시. si yeng ba yada popo. 엉티에 Yeng manuairo. 아니 누아이나 Nati 하야다. tamanja. Adudi waso. Kanamda hedoina. 아이는 민건도 해 하이도 가봤고. 이게 레스토랑에서 못 보고 그랬어. Sinang mingonda haido di sinong di sire.
Kayno, yengine. Kana Pamse. Pamse. Yani, pame. Som kana. Ay lakpane. Lakpa haidi. Wari si mapamsi sabdi kaya nuwati. Kaino habirisibo. Songa wari sage na number ko ti German. Hana wari sab number du so switch off legire. Pai lai tamni na yum jita direct ta sang. Kaino aiga wari saki habirisibu. Karamba matamda. Kona hajar. Wari si mapamsi signa sabdi. Ay mung jibu bebar am tokse. Mapamsi sabe ya wari oidam na hajar. Selgi diman lo. Selgi diman oirabadi tamogang nabiro. Ma office atki. Ay somna sen gi demand di hajar gi deko. Lo. Nang chingna roi da mapamunda. Kaino habirisibo. Nangna haningodo mafamsida dum hayo. Ina mapamsi nganging mangang da kesu kaidra. Migi imungda laaga ngangkham thokpa nganggodudi laibang miyoibagi chatnabine. Chatnabida aina kari athingba pirudoino. Chanabi dudi sai sai yana di chanabi ngaktane. Matam anghanbirano. Haningbado sasat hairo. Thaja. I love you. Kariba. Ay nang munungsi. Nang munungsi uday mapamsi lai. Nang haido kaino? Ay yung palabi mo manese nang khangdro. Kang mapamsi lai. Nang yam tunjakro. Ay sai dro. Yum ji wari saya roina. Ay di hawro wari di loisan na tokti. Nupa leirabi nupi amada nang angido kaino? Kesu kaide. Nupi pale pam naiti. Asina pari yo ibe. Hayeng ay yo ibe. Nang angido kaino? Ay sa moral yaw daba nupi na khanbra. Morel yuadi toksida. Hayeng ay pung tara tama tamda. Git restaurant da. Kanazu yawdan na tom na lakada. Kari gumal lakta ba tara ba di? Ay nang ipunsikan ba kamo? You stupid! Thaja. Manipur da pairiba mobile handset sing. Bluetooth yawda ba yawro maida. He, kaino nang angido? Bluetooth amadagi Bluetooth amada picture machat ki ba haibasi sumna tagi minute khara khaktani. Aigi kutsina handset chigi button namuktang nambada Bluetooth amadagi Bluetooth amada chat ki duna nangi punsi kari waini. Yengo nangi video.
siwe hekta minu uya ba polo ai hense sibu to pa kana pai din Kid Restaurant, pung tara, natomta. Kid Restaurant, pung tara, natomta. Ngasina pari yoibe. Hayeng na yoibe. ꯅꯪ 그대로게 그대로게 봐 꼭지 갈직 뻔해. 독터 쏘시라 야니다 다모. 야니 해봐 야로이 좀나 숨꼭직 뻔한가니. 내가 생각 다 하러 하거든요. 오피스 아워 핵 로고 юм다 생각 있네쇼. 아이쇼 다모 할락 방아라미니. 아시는 누밤 독서 시간 안 누파디. hꯧꯖꯤꯛ ꯑꯩꯅ ꯆꯪꯕꯗ ꯊꯧꯗꯣꯛꯈꯤꯕ ꯒꯥꯔꯤꯗꯣ ꯑꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯏꯕꯨꯡꯁꯤꯡꯅꯦ ꯇꯥꯃꯣꯗ ꯊꯕꯛ ꯋꯥꯅꯣꯝꯖꯒꯦ ꯄꯩꯁꯥ ꯄꯤꯒꯦꯅ ꯂꯥꯛꯑꯝꯕꯅꯦ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯋꯥꯅꯣꯝꯕ ꯌꯥꯗꯦ ꯄꯩꯁꯥ ꯆꯥꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯗꯒꯤ ꯏꯀꯥꯏꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗ ꯅꯪꯅ ꯄꯩꯁꯥꯒ ꯂꯧꯔꯝꯃꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯑꯩꯁꯨ ꯇꯥꯃꯣꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯖꯩꯗ ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯤꯛꯄ꯭ꯔꯥ ꯆꯥꯎꯕ꯭ꯔꯥ ꯆꯥꯎꯁꯨ ꯆꯥꯎꯗꯦ ꯄꯤꯛꯁꯨ ꯄꯤꯛꯇꯦ ꯑꯩꯒꯤꯗꯤ ꯆꯞ ꯆꯥꯕ ꯊꯃꯣꯏꯅꯦ My sweetheart ꯅꯪꯁꯦ ꯑꯩꯅ ꯀꯌꯥꯝ ꯅꯨꯡꯁꯤ ꯈꯪꯕ꯭ꯔꯥ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯨꯝ ꯇꯧꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯉꯛꯇꯕꯅꯤꯅ ꯅꯪꯅ ꯑꯩꯒꯤ ꯍꯧꯔꯛꯐꯝꯅꯤ ꯑꯔꯣꯏꯕꯁꯨꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯦꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯣ ꯃꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩꯅꯤ ꯊꯥꯖ ꯅꯨꯡꯁꯤꯕꯗꯤ ꯎꯠꯊꯣꯛꯄ ꯌꯥꯕ ꯁꯛꯇꯝ ꯅꯠꯇꯦ ꯁꯛꯇꯝ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇꯣ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕꯅꯤ ꯅꯨꯡꯁꯤꯕ ꯇꯥꯃꯣ ꯏꯍꯦ ꯏꯀꯥꯎ ꯀꯥꯎꯏꯅꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯔ ꯃꯌꯥꯝ ꯑꯃꯅꯦ ꯄꯨꯡ 10ꯗ ꯃꯥꯏ ꯐꯦꯃꯤꯂꯤ ꯄꯨꯅꯔꯒ ꯂꯟꯁ ꯑꯃ ꯆꯥꯁꯦ Kid Restaurant, ꯅꯪꯁꯨ pung ꯆꯠꯇꯣꯏꯅꯦ tara, ꯁꯣꯏꯕ ꯌꯥꯔꯣꯏ natomta. ꯃꯁꯥꯅꯅꯤ ꯐꯖ ꯐꯖ ꯂꯩ Ngasina pari yoibe. Hayeng na yoibe. Kid Restaurant, pung tara, natomta. Manipurda paiba mobile handset sing Bluetooth yaudaba yaumida
타자. 넌시 다생나 보세. 매담 사르나 솜다 야니. 그대로게. 그슈도데 그대로게 미타자. 좀 더 스막장 누가있다보네. 독터 거우시. 이 폰 도게. 야르니. 난 그시 도대고. nanga maga nuksinau nuksiwari saminau namai tangsinau Mi leibra? yani sambiu yani 판디요. 그럼 뭐 가동식이야? 불안만 너들가 마야 어렵만 봐. ꯑꯩꯈꯣꯏꯗꯤ ꯃꯃ ꯃꯃꯗꯤ ꯌꯥꯔꯦ 그수 가이다. 빡쳐부들 그래. ꯑꯃ ꯄꯥꯝꯗꯗꯤ ꯀꯥꯡꯖꯩꯕꯨꯡ ꯆꯠꯂ ꯐꯝꯃꯨꯁꯦ ꯍꯥꯏꯔꯣ 나나 다시게 행엄마. Kaino thasi ye hingabo. 다시게 행해디. 그게 레스토랑스기 꽃 랭귀지니. ꯌꯥꯝ ꯁꯥꯊꯤꯅ ꯃꯝꯕ ꯀꯥ ꯑꯃ ꯑꯦꯔꯦꯟꯖ ꯇꯧ ꯍꯥꯏꯔꯤꯅꯤ. ꯑꯩꯈꯣꯏꯗꯤ ꯔꯦꯁꯇꯨꯔꯦꯟꯁꯦ ꯅꯧꯅ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯗꯤ ꯔꯦꯁꯇꯨꯔꯦꯟꯒꯤ ꯀꯣꯠ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯀꯣꯠ ꯂꯦꯡꯒ꯭ꯋꯦꯖ ꯀꯩ ꯇꯥꯛꯇꯥꯝꯅꯤ ꯀꯩꯅꯣ ꯇꯥꯛꯀꯅꯤ. ꯑꯗꯣ ꯍꯣꯔꯦꯟ ꯃꯅꯨꯡꯗ ꯐꯝꯃ ꯀꯥꯟꯗꯅꯦ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯍꯥꯏꯖꯔꯛꯑꯒꯦ. ꯖꯥꯅꯤ ꯂꯦꯡꯁꯜꯂꯁꯦ ꯑꯦꯛꯁꯟ ꯄꯛꯆꯕꯗ ꯂꯣꯏꯔꯦ. Ai ko language hana khangdringaida manungna changbagi je. Lathokpa nangdringaida hana phardi kamai tongnya. 빡쳐부들 노래. 아기 꽃 랭귀지도 아이 마탕 하시라기. 아이는 다시 아이가 뭐 해 하라봐. 아맘바까 뭐 에스도 하리. 너나 밀라 이석이 부트로 하라봐. 레스토랑 잡라. 너가 파미나리부터 카라가 라폰으로 하라보니. 너나 밀바로 내려서 하라봐. 레스토랑 잡도 불라. 통통로 빠르다 하이독투나 민망한 장을 하리니. 마시니 만제 레스토랑 아기 꽃 랭귀지. 빡쳐부들 노래. Ayam kuina phamba yaroi anga pikwa hongdom banina. 그래요. 아마 부실래. Anga pikpa leise. 아두디 낭 모. Ai mongni. 아두고 낭나. ꯑꯩ ꯄꯥꯈꯪꯅꯦ 나나 박항.
ya nang kai le yum le ya ai tha de ai tha de ba adu de angang ka phlo ta ke ba ka phon dro bo ku pu ade ba angang langu lang dro bo 테모 따래 테모 bungo to papa na maro tes to bani ko pare papa halak ko ne asa pole bi rakni ai shadi paksa badal ware tham Tamona haise nupa leba nupi restaurant sida phamba yaro shira. no madu wa na te da ai na sum ai ni pisum section bi wa ne ai gi di mau wai gara le sabu wai gara hanubu wai gara nupa leba nupi wai gara noi sang bi ro everybody welcome ai di paisa phangal ware paksa badal ware Hey you! Nang ako'y sa kanano ka? Nang gumba kaya pagay na matam kaya mamang dali lumdo nila iba na. Nang nangangi ma'am daw. Sidere ko ay toro man. Nanaw ko piyani. Nakoy na paisa karagi dabak. Nauri ba pakang lesagi punsi kaya bu. Lekha tahan na ba hot na di. Paksa badal ware. Pakadaw nga tangay na. Nakoy gumba kaya gilisa sa dana. Lebak se, kangong jahilak ka ni. Nupi nupa kaya ipron thokay na kang bra. Ising daw masakya na. Mapakya halak na sila kamang hang bra. Ilale da. Kaino lan sa tiya. Hayang ayupong tara. Yang umani association gi office ta lakata ba. Hoy. Aduga nagi restaurant se. Hokti mak thingjala bane. Asai lore da na. Lota ba. Pasal paning mo di. Lota ba. Hoy, hayang ayupong tara. Yang umani association gi office ta. Nanaw. Hey, moi! Nagsabi pa kang sura akong kang pamilya. Paisagam na loro. Kasi di ay lore. Kasi di free na pinaruhay na. Pagsabi na lore. Sam simen jerke. 야저래. 그리기는 송교 애소시에이션나 만자부 타도코나 제이비레이세. 만자부 헤다 타도고 하제बई वानते. मी एमबु एसोसिएशन अमगी ऑफिस ता फाजल लगा डिटेन तरो थंबा हैबसे एसोसिएशन अखोगी मिक्चन am थिनिंगाइनी. अदुना अल्टरनेटिव मीन्स सम सिनबि हैबई वानी. 송 만자가 करी थोकना बिगे. करिगिनो 만자세 somna syam kan khatpirisibo. अदु हाइन अखोगी दि तौम दो. Kan khatpa natragadi akhoi de kedobe counter attack tobom thoke. ngasi miyamna नियम चुमदब एसोसिएशन मैम थिथिंगांग रिजनोय खंगदे वाथो मथोकपुदा मी मेमेते सिथोकपा खना साइनेबम तोबुदा मी बु लेकाय दिगे तानथोकपा मरम मम लेबिदा मी बु ऑफिस ता कौरगा हरासमेंट पीबा मी बु ते फुबु याब्रो मसिबु एसोसिएशन एनजीओ हुगी तोम थोकप्राबा लेबाक सिगी लो सिबु एसोसिएशन अखुन पायरबो अखुन दिग सिनरबो मराल फना लेरबसु मी बु हेक्ता सरे हते पीबा याब्राबा मरा लेबा मिदी मतिक चाबा एविडेंस फंगनबा डिटेन तौबा ताबा फाबा ताबा मराल लेरेने पुलिस ने फरक मी फोबा पुंग कुनमरी हेलबदी पुलिस की कसदी द फजन थंबे दे मरी लेनेबा कोर्ट पुथोक्तना आइन की मतिंग लौनरीबनी मसीदा अखोइन अकन्न रिंग सादना मी बेता फाब पुनब तबयाब्रो फाबम थोकप लेरबसु पुलिस ता रिपोर्ट पिरगा मतिक चाबा एक्शन लखुरकदौनी लेबाक सिगी प्रजादी लो सनदे चै थारगा ता चुंग थोय सही पाइबा अखोइसिबु लोने यारबो हा मसे लो यावदब थौनी करिगिनो सोमना खोइसि येगनाबा दौना सम खनबिरिसिबो अइने ngसाइदगी ngangi somsi भामो मिता तादा मालेने मानजा फाबै वाफमदि तोको मियामने एसोसिएशन अखोइबु थिने थिने nganगरिसे खरादा ओसु सुमदोबु फैखनना इसम चमना सजेशन खरबि जबै वानी एसोसिएशन अमना तबो थबकता एसोसिएशन अमना येंगछनबगी राइट लेते अदुदि अखोइ मसेन शक्ति दानादना माना माना तबो फैयेना लेबाक्सी लेखा तालसे हैबि वारो ओ आइदि हजिकता खंगे सोमसे थौना याम फैना मानजदगी खुदोंग चाबा क्याम फंग Hey, you stupid! यारे चलो चपिलो चपिलो
ꯁꯥꯔ ꯉꯁꯥꯏꯒꯤ ꯔꯦꯁꯇꯨꯔꯦꯟ ꯃꯄꯨꯗꯣꯡꯗꯣ ꯄꯨꯔꯛꯑꯣ. ꯍꯣꯏ ꯁꯥꯔ. ꯁꯥꯔ ꯁꯤꯗ ꯂꯩꯔꯦ. ꯁꯥꯔ ꯂꯥꯟꯗꯕ ꯑꯩꯕꯨ ꯀꯔꯤ ꯄꯪꯐꯨꯗ ꯐꯨꯕꯤꯔꯤꯅꯣ? ꯀꯔꯤ ꯅꯔꯥ ꯂꯩꯇꯕ? ꯅꯪꯒꯨꯝꯕ ꯀꯌꯥꯅ ꯔꯦꯁꯇꯨꯔꯦꯟ ꯍꯥꯡꯕꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯁꯤ ꯅꯪ ꯈꯪꯗꯦ. ꯁꯥꯔ ꯔꯦꯁꯇꯨꯔꯦꯟ ꯉꯥꯛꯇ ꯇꯥꯏꯅꯕꯤꯒꯅꯨ. ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯤꯁꯨ ꯀꯧꯊꯣꯛꯑꯝ ꯐꯠꯇꯦ. ꯑꯩꯒꯤ ꯅꯨꯄꯤꯗ ꯂꯨꯍꯣꯡꯗ ꯔꯦꯁꯇꯨꯔꯦꯟ ꯆꯪꯗꯦ. ꯉꯔꯥꯡ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤ ꯁꯥꯔ. ꯆꯦꯟ ꯇꯥꯕꯅꯦ. ꯅꯪꯅ ꯔꯦꯁꯇꯨꯔꯦꯟꯗ ꯁꯥꯟꯅꯔꯤꯕ ꯄꯥꯞ ꯀꯌꯥꯗꯨꯅ ꯅꯪꯒꯤ ꯏꯃꯨꯡꯗꯁꯨ ꯐꯪꯕ ꯇꯥꯕꯅꯦ. ꯁꯥꯔ ꯑꯩꯅ ꯔꯦꯁꯇꯨꯔꯦꯟ ꯍꯥꯡꯉ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯖꯗꯦ. ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯔꯤꯗꯨꯅꯤ. ꯄꯛꯆꯕꯗ ꯂꯣꯏꯔꯦ. ꯍꯣꯏ, ꯅꯪꯒꯤ ꯔꯦꯁꯇꯨꯔꯦꯟ ꯃꯅꯨꯡꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄꯝꯗꯅ ꯐꯥꯔꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯦ ꯅꯪ ꯈꯪꯗꯦ. ꯁꯥꯔ ꯑꯩꯒꯤ ꯔꯦꯁꯇꯨꯔꯦꯟ ꯃꯅꯨꯡꯗ ꯃꯈꯣꯏꯗ ꯐꯤल्म ꯁꯨꯇꯤꯡ ꯇꯧ ꯂꯥꯎ, ꯚꯤꯗꯤꯑꯣ ꯅꯝꯃꯨ ꯂꯥꯎꯗꯤ ꯑꯩꯗꯤ ꯍꯥꯏꯗꯤꯅꯦ ꯁꯥꯔ. ꯃꯗꯣ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯃꯣꯏꯅ ꯇꯧꯕ ꯉꯝꯒꯗ꯭ꯔꯣ? ꯑꯗꯨ ꯃꯅꯨꯡꯁꯤꯗ ꯃꯣꯏꯅ ꯃꯗꯨ ꯁꯨꯝ ꯊꯤꯂꯒꯗ꯭ꯔꯥ ꯑꯩꯕꯨ ꯁꯥꯔ? ꯃꯁꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤꯅꯤ ꯃꯁꯦ. ꯑꯩ ꯆꯨꯝꯕꯅꯤ ꯁꯥꯔ. ꯃꯁꯤ ꯁꯥꯔ ꯅꯣꯏꯅ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯌꯥꯕꯨ ꯂꯩꯈꯥ ꯇꯥꯍꯜꯂꯦ. ꯅꯪ ꯈꯪꯗꯦ? ꯅꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯔꯦꯁꯇꯨꯔꯦꯟ ꯍꯥꯡꯉꯒꯕꯨ ꯁꯨꯝꯕ ꯐꯠꯇꯕꯁꯦ ꯊꯣꯛꯂꯛꯈꯤꯗ꯭ꯔꯥꯕ? ꯁꯥꯔ ꯑꯇꯩ ꯔꯦꯁꯇꯨꯔꯦꯟꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯑꯩꯒꯤ ꯇꯧꯗꯦ ꯍꯥꯏꯔꯗꯅ. ꯅꯪ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯦ? ꯑꯩ ꯇꯧꯗꯦ ꯁꯥꯔ. ꯇꯧꯗꯦ ꯁꯥꯔ. ꯄꯛꯆꯕꯗ ꯂꯣꯏꯔꯦ ꯁꯥꯔ. ꯇꯧꯁꯤꯌꯨ. ꯑꯩꯈꯣꯏ ꯁꯥꯔꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯦꯖꯨꯀꯦꯇꯤꯚꯀꯤ ꯃꯆꯥꯅ ꯄꯥꯝꯕ ꯀꯩꯁꯨ ꯇꯧ ꯉꯝꯗꯦ. ꯁꯥꯔ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯁꯟꯗꯣꯛꯏꯗꯤ ꯃꯥꯅꯦ. ꯃꯈꯥ ꯇꯥꯒꯅꯨ. ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯗꯨꯗꯤ ꯃꯤꯁꯪ ꯁꯪꯒꯜꯂꯁꯤꯗꯤ. ꯑꯦꯖꯨꯀꯦꯇꯤꯚ ꯑꯩꯈꯣꯏꯒꯗꯤ ꯀꯔꯝꯕ ꯂꯥꯛꯇꯕꯅꯤ ꯁꯥꯔ? ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯁꯦ ꯁꯦꯟ ꯆꯥꯏꯁꯤꯅꯤꯅꯦ. ꯌꯦꯡꯉꯨ, ꯅꯪꯉꯣꯟꯗꯒꯤꯅꯦ ꯃꯥꯅ ꯍꯦꯟꯅ ꯐꯨꯔꯤꯕꯅꯤ. ꯍꯣꯏ, ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯃꯆꯥꯗꯣꯡꯗꯣ ꯄꯨꯔꯛꯑꯣ. ꯁꯥꯔ. ꯄꯨꯂꯤꯁ ꯍꯥꯏꯕꯁꯦ ꯐꯠꯇꯕ ꯉꯥꯛꯇꯁꯨ ꯈꯟꯒꯅꯨ. ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯌꯥꯁꯦ ꯅꯣꯏꯁꯨ ꯈꯔꯗꯤ ꯎꯕ ꯐꯩ. ꯊꯥꯒꯠꯄ ꯍꯩꯇꯕꯤ ꯆꯠꯅꯕꯤꯗꯣ ꯃꯗꯨ ꯊꯥꯗꯣꯛꯑꯣ. ꯄꯛꯆꯕꯗ ꯂꯣꯏꯔꯦ. ꯁꯥꯔ ꯑꯃ ꯆꯪꯖꯔꯛꯀꯦ. ꯆꯪꯉꯣ. ꯄꯛꯆꯕꯗ ꯂꯣꯏꯔꯦ. ꯂꯥꯛꯄ ꯅꯪꯗꯤ ꯏꯕꯨꯡꯉꯣ ꯃꯣꯔꯦ ꯀꯩꯀꯨ ꯃꯥꯜꯂꯦ. ꯇꯥꯃꯟꯁꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ. ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯒꯤ ꯇꯥꯃꯟꯁꯨ ꯗꯁꯥ ꯇꯥꯔꯦ. ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯅ ꯑꯩ ꯏꯀꯥꯏꯔꯤꯕ ꯃꯥꯁꯦ ꯐꯍꯟ ꯉꯝꯗ꯭ꯔꯣ? ꯄꯛꯆꯕꯗꯤ ꯂꯣꯏꯔꯦ. ꯑꯩꯅ ꯈꯟꯅꯍꯧꯗꯕ ꯍꯥꯏꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯅ. ꯐꯅ ꯃꯈꯣꯏꯅ ꯔꯦꯁꯇꯨꯔꯦꯟ ꯃꯅꯨꯡꯗ ꯚꯤꯗꯤꯑꯣ ꯀꯥꯞꯅꯔꯕꯁꯨ ꯅꯪꯅ ꯉꯁꯥꯏ ꯀ꯭ꯂꯤꯞꯇꯨ ꯊꯥꯗꯣꯛꯑꯝꯗ꯭ꯔꯗꯤ ꯁꯤ ꯐꯤल्म ꯇꯥꯒꯗ꯭ꯔꯣ? ꯁꯤ ꯐꯤल्म ꯇꯥꯒꯗ꯭ꯔꯕꯁꯦ? ꯑꯩꯁꯨ ꯂꯥꯜꯂꯦ ꯍꯥꯏꯔꯦꯅ. ꯑꯩꯁꯨ ꯄꯛꯆꯕꯗ ꯂꯣꯏꯔꯦ ꯍꯥꯏꯔꯦꯗꯅ. ꯁꯥꯔ ꯑꯝꯇ ꯄꯥꯏꯒꯦ. ꯀꯔꯤꯕ? ꯐꯣꯟ ꯄꯥꯏꯒꯦꯕ? ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯔꯤꯡꯇꯣꯟ ꯃꯈꯣꯟꯒ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯔꯤꯡꯇꯣꯟ ꯃꯈꯣꯟꯒ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯁꯥꯔ. ꯋꯥꯔꯧ ꯌꯥꯗꯦ. ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯅꯤꯅꯦ. ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯅꯦꯕ. ꯑꯦꯖꯨꯀꯦꯇꯤꯚ ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯃꯆꯥꯅꯦꯅ ꯌꯥꯝ ꯐꯥꯎꯔꯤꯔꯣ ꯅꯪ? ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯄꯩꯁꯥ ꯐꯥꯎꯗꯤ ꯆꯥꯗ꯭ꯔꯦ. ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯩꯁꯨ ꯍꯥꯏꯗꯦ. ꯆꯝ ꯂꯣꯏꯔꯦ. ꯃꯤ ꯎꯁꯤꯠꯇꯕ. ꯁꯥꯔ ꯑꯩꯈꯣꯏ ꯆꯠꯆꯕ ꯌꯥꯗ꯭ꯔꯥ? ꯀꯔꯤ ꯆꯠꯄ? ꯁꯥꯔ ꯃꯥ ꯆꯠꯄꯗ ꯑꯩ ꯁꯨꯝ ꯌꯥꯎꯁꯟꯈ꯭ꯔꯒꯦ ꯁꯥꯔ. ꯍꯣꯏ, ꯅꯣꯏꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯌꯥꯁꯤꯅꯅꯦ ꯂꯩꯕꯥꯛꯁꯦ ꯏꯔꯥꯡ ꯍꯣꯜꯂꯤꯕꯅꯤ ꯁꯤ ꯅꯣꯏ ꯈꯪꯗꯦ. ꯅꯣꯏꯅ ꯐꯠꯇ꯭ꯔꯒꯅ ꯄꯨꯂꯤꯁ ꯑꯩꯈꯣꯏꯕꯨꯅ ꯕꯗꯅꯥꯝ ꯍꯦꯛꯇ ꯇꯧꯕ. ꯃꯌꯥꯝꯅ ꯂꯥꯜꯂꯤꯁꯤꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯅꯦ. ꯄ꯭ꯔꯖꯥꯗꯤ ꯑꯐꯕ ꯉꯥꯛꯇꯅꯤ ꯁꯤꯅꯤꯅꯦ. ꯂꯥꯟꯗꯦ ꯍꯥꯏꯒꯦ ꯁꯤꯔꯣ? ꯍꯣꯏ ꯁꯥꯔ. ꯁꯥꯔ ꯄꯨꯝꯅꯃꯛ ꯑꯩ ꯏꯔꯥꯟ ꯉꯥꯛꯇꯅꯦ ꯁꯥꯔ. ꯇꯥꯃꯟꯖꯩ ꯃꯔꯥꯟ ꯅꯠꯇꯦ. ꯃꯥ ꯊꯥꯗꯣꯛꯄꯤꯔꯣ ꯁꯥꯔ. ꯑꯦ, ꯅꯪꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯗꯣꯛꯑꯅꯤꯅꯦ ꯁꯦ. ꯅꯣꯏ
ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯣ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤ ꯃꯃꯤ ꯇꯥꯕ ꯃꯣꯔꯦꯜ ꯐꯖꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯌꯥꯔꯣꯏ ꯅꯠꯇꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯊꯥꯁꯦ ꯃꯣꯔꯦꯜ ꯌꯥꯎꯗꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯏꯆꯥ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯂꯝꯆꯠ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯥ ꯉꯥꯗꯒꯤ ꯍꯦꯜꯂꯤꯕꯁꯦ ꯈꯟꯊꯕ ꯉꯝꯕ ꯁꯤꯒꯤ ꯅꯠꯇ꯭ꯔꯣ ꯃꯤꯌꯥꯝꯕꯨ ꯎꯔꯛꯀꯅꯤꯗ ꯈꯟꯕ ꯃꯤꯌꯥꯝꯗ ꯄꯥꯎꯇꯥꯛ ꯄꯤꯒꯅꯤꯗ ꯈꯟꯕ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯔꯛꯄꯗꯤ ꯉꯝꯗꯕ ꯑꯆꯧ ꯑꯁꯥꯡ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯁꯦ ꯃꯤꯌꯥꯝꯅ ꯈꯪꯗꯕ ꯅꯠꯇꯦ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯇꯣꯛꯑꯣ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯤꯁꯦ ꯃꯁꯤꯕꯨ ꯑꯄꯤꯛꯄ ꯏꯁꯨꯅꯦꯅ ꯈꯟꯕ꯭ꯔꯣ ꯃꯣꯔꯦꯜ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯕꯗꯒꯤ ꯂꯩꯕꯥꯛꯁꯦ ꯂꯩꯈꯥ ꯇꯥꯅꯤ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯍꯧꯖꯤꯛꯕꯨ ꯈꯪꯕꯤꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯑꯩ ꯏꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯩꯅ ꯏꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕꯅ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛꯇꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯑꯩ ꯂꯣꯏꯅ ꯌꯥꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯜꯅ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯗꯗꯅ ꯃꯊꯟꯇ ꯁꯤꯖꯈꯤꯕ ꯇꯥꯔꯕ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯅꯣꯏꯅ ꯐꯪꯒꯗꯧꯅꯤ ꯍꯜꯂꯣ ꯁꯥꯔ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯐꯥꯎꯕ ꯌꯧꯕꯤꯔꯛꯇ꯭ꯔꯤꯁꯤꯕꯨ ꯇꯥꯃꯣ ꯌꯧꯔꯒꯦ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯨꯕ ꯊꯥꯗꯣꯛ ꯌꯥꯗꯕ ꯑꯃ ꯂꯩꯔꯕ ꯑꯗꯨꯅꯅꯤ ꯑꯩꯁꯨ ꯌꯧꯖꯔꯛꯑꯒꯦ ꯈꯤꯇꯪ ꯊꯨꯕꯤꯔꯛꯑꯣ ꯃꯌꯥꯝꯁꯦ ꯍꯧꯔꯕꯅꯤꯀꯣ ꯐꯅꯤ ꯍꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯥꯎꯔꯗꯤ ꯑꯩ ꯈꯔ ꯊꯤꯡꯗꯣꯛꯈ꯭ꯔꯦ ꯇꯥꯃꯣ ꯁꯥꯎꯔꯗꯤ ꯁꯥꯎꯗꯦ ꯁꯥꯎꯗꯦ ꯌꯦꯡꯉꯨꯅꯦꯁꯦ ꯌꯨ ꯊꯛꯇꯒꯁꯨ ꯃꯥꯅ ꯂꯩꯉꯛꯏꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ 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 ꯁꯥꯍꯦꯕ ꯑꯩꯗꯤ ꯃꯄꯥꯟ ꯆꯠꯂꯤꯉꯩꯗ ꯂꯨꯍꯣꯡꯕꯒ ꯑꯃ ꯌꯥꯎꯕ ꯂꯪꯍꯧꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯕꯨꯗꯤ ꯁꯣꯁꯤꯗ ꯌꯥꯎ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯐꯥꯏꯜ ꯑꯃ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦꯅ ꯃꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯉꯥꯏꯗ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯕꯅꯤꯗ ꯀꯩꯅꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯤꯗꯅ ꯌꯥꯎꯔꯝꯃꯤ ꯀꯩꯅꯣ ꯌꯥꯎꯔꯤꯕꯣ ꯑꯁ ꯃꯩꯇꯩ ꯄꯥꯈꯪ ꯁꯥꯕꯤ ꯑꯅꯤꯒꯤ ꯄꯤꯛꯆꯔꯅꯦꯕ ꯑꯁ ꯂꯩꯁꯥꯕꯤꯗꯨꯗꯤ ꯈꯨꯐꯖꯝꯅꯦꯍꯦ ꯑꯁ ꯌꯥꯔꯦꯕ ꯑꯗꯨ ꯅꯠꯇꯕ ꯋꯥꯔꯤ ꯑꯃ ꯁꯥꯁꯤꯗ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯁ ꯇꯧꯅꯨꯁꯦ ꯀꯅꯥꯅ ꯌꯦꯡꯒꯦꯁꯦ ꯄꯤꯔꯛꯑꯣꯁꯦ ꯉꯥꯏꯈꯣꯅꯦ ꯑꯁ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯄꯤꯔꯛꯑꯣꯁꯦ ꯑꯁ ꯁꯦ ꯅꯪ ꯑꯗꯨꯝ ꯄꯥꯝꯕꯅꯤ ꯌꯦꯡꯉꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯣꯟꯊꯣꯛꯅ ꯀꯨꯏꯔꯦꯗꯀꯣ ꯑꯁ ꯅꯣꯏꯁꯤꯁꯨꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯍꯟꯁꯤꯁꯨ ꯃꯩꯗꯤ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯑꯁ ꯁꯤꯗꯤ ꯌꯥꯔꯦ ꯆꯤꯡꯈꯩ ꯌꯥꯔꯦ ꯅꯨꯡꯉꯥꯏ ꯌꯥꯔꯦ ꯑꯁ ꯌꯦꯡꯉꯨ ꯀꯩꯗꯧꯔꯒꯦ ꯁꯤ ꯇꯥꯃꯣ ꯌꯥꯔꯦ ꯇꯥꯃꯣ ꯌꯦꯡꯉꯔꯣꯏꯕ ꯄ꯭ꯂꯤꯖ ꯑꯩ ꯌꯦꯡꯖꯔꯣꯏꯕ ꯆꯤꯡꯈꯩ ꯑꯁ ꯅꯣꯏꯁꯤꯗ ꯑꯩ ꯌꯦꯡꯖꯔꯣꯏ ꯇꯥꯃꯣ ꯐꯖꯕꯅꯦ ꯁꯥꯔ ꯑꯗꯨ ꯄꯥꯝꯕꯅꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯖꯥꯠꯅꯣꯅꯦ ꯕꯦꯝꯃ ꯐꯣꯟ ꯀꯩꯗꯧꯔꯦ ꯐꯪꯗ꯭ꯔꯕꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯌꯦ ꯄꯥꯎ ꯑꯃꯨꯛꯀ ꯇ꯭ꯔꯥꯏ ꯇꯧꯔꯛꯑꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯑꯦ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯅꯦ
Dada chang'o. Kaidoba yaurage. Kais tawde sum changpani. Thabam chaluba. Halakpada nui gate si hang ler maduda kadobu yaur jano changi jani. Oh, helper do masangam de na mayum da chatkibani. Tamo halaktaba duda gate to hangaga thambo irangani. Karigino parina husibo halatride. Aruba thabaka lekibro. Aingonda di thabak lei na kem ta hairamdi. Nahan khaidi ngan halakpane. Phone su switch off tawe. Dada, kaidaurage? Kais tawde. Nganna lakan mamana laktab sida. Sumna wakalam kan bani. Aishu nungsa thiba ma yaureda. Phana sum khandokse. Kasum nungai taw khalunuda. Adu gyan tara manu fukadaw nege. Phone switch off tawi sidi. May yaudab su eramba yayda. Dada, tamo lakti phok sum ngai minarase. Ngai rige. Dada salaki. Nung padok sunu pani. Think pa yay kino. Dada di phone switch off thamganu ko. Ay wakal sam pixel. Toroy. Fare. Ay salaki ko. Hoy. Na dum le horo. Tholano.
타자. 낭시 목사가 많은데. ngasi나 ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ. ꯅꯪꯗ ꯅꯠꯇꯦ. ꯅꯪꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ. 타자, 타자씨 영어. ngasi si Punimani mapung maray pana kaya ada ning tirabi. Pasadrane. Adobo Punima gi tabali mayak senga magi mai thong na kariba amu mai sha he na mayak sing benkale. Tamo, nangi na tawse uraga ay hingba ngamde. Tamo ay kay daw haibano. Nungsiruba yung mapamda karibu torone. Kapanatana. Ay gimit kay pise. Kambang amdre taja. Kahit na tamo. 타자, nungsibagi mogulse ay ngasi takang nungsi may sagay ba daw masiwari. Ngasidang ꯊꯦꯡꯅꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯐꯝꯗ ꯊꯃꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯀꯥꯏꯔꯤꯕꯁꯤꯅꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯥꯏꯅꯔꯗꯤ ꯀꯝꯗꯧ ꯇꯥꯔꯦ? 타자, nang chakti saraba. Chadri. Tamo halakpa ngairamine. Tamo yaudana karamba matamda ithanda chakchaba yaukhrage. Lao, chakchaurase. Tamo!
ꯑꯩꯁꯤꯅ ꯃꯩꯁꯥ ꯀꯣꯏꯍꯜꯂꯦ ꯊꯥꯕꯜꯒꯤ ꯑꯍꯤꯡꯁꯤꯅ ꯃꯩꯁꯥ ꯀꯣꯏꯍꯜꯂꯦ ꯑꯁꯤꯕ ꯑꯍꯤꯡꯁꯤꯅ ꯃꯩꯔꯤ ꯑꯣꯏꯍꯜꯂꯦ ꯑꯁꯤꯕ ꯑꯍꯤꯡꯁꯤꯅ ꯃꯩꯔꯤ ꯑꯣꯏꯍꯜꯂꯦ ꯄꯨꯟꯁꯤꯗ ꯐꯪꯂꯛꯇꯕ ꯁꯩꯅꯥꯗꯨ ꯐꯪꯂꯔꯦ ꯄꯨꯟꯁꯤꯗ ꯐꯪꯂꯛꯇꯕ ꯁꯩꯅꯥꯗꯨ ꯐꯪꯂꯔꯦ ꯊꯥꯕꯜꯒꯤ ꯑꯍꯤꯡꯁꯤꯅ ꯃꯩꯁꯥ ꯀꯣꯏꯍꯜꯂꯦ ꯃꯩꯁꯥꯛꯁꯦ ꯐꯪꯂꯕꯁꯨ ꯅꯨꯡꯁꯤꯕꯗꯤ ꯃꯨꯠꯇꯦ ꯊꯃꯣꯏꯁꯦ ꯀꯥꯏꯔꯕꯁꯨ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯗꯦ ꯃꯩꯁꯥꯛꯁꯦ ꯐꯪꯂꯕꯁꯨ ꯅꯨꯡꯁꯤꯕꯗꯤ ꯃꯨꯠꯇꯦ ꯊꯃꯣꯏꯁꯦ ꯀꯥꯏꯔꯕꯁꯨ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯗꯦ ꯊꯥꯖꯒꯤ ꯁꯛꯇꯝꯁꯦ ꯑꯍꯣꯡꯕ ꯅꯥꯏꯗꯦ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡꯁꯦ ꯃꯍꯤꯡ ꯀꯥꯔꯤ ꯃꯍꯤꯡꯅ ꯊꯜꯂꯕꯁꯨ ꯊꯥꯕꯜꯗ ꯉꯥꯎꯍꯜꯂꯤ ꯃꯍꯤꯡꯅ ꯊꯜꯂꯕꯁꯨ ꯊꯥꯕꯜꯗ ꯉꯥꯎꯍꯜꯂꯤ ꯊꯥꯕꯜꯒꯤ ꯑꯍꯤꯡꯁꯤꯅ ꯃꯩꯁꯥ ꯀꯣꯏꯍꯜꯂꯦ ꯑꯁꯤꯕ ꯑꯍꯤꯡꯁꯤꯅ ꯃꯩꯔꯤ ꯑꯣꯏꯍꯜꯂꯦ ꯑꯁꯤꯕ ꯑꯍꯤꯡꯁꯤꯅ ꯃꯩꯔꯤ ꯑꯣꯏꯍꯜꯂꯦ ꯄꯨꯟꯁꯤꯗ ꯐꯪꯂꯛꯇꯕ ꯁꯩꯅꯥꯗꯨ ꯐꯪꯂꯔꯦ ꯄꯨꯟꯁꯤꯗ ꯐꯪꯂꯛꯇꯕ ꯁꯩꯅꯥꯗꯨ ꯐꯪꯂꯔꯦ 오자. 야. 오자. 어? 만웅장세. 야. 빠봉디. 아, 빠봉자 토기.
오자 만ung 장시. 어? 이제 마빠한테 팜지. 아, 아두디 에이 피달록 돌아갈까? 에이 피달록 돌아갈게. 오자, 시다 밤새. 오자, 오자나 떠위리시부 가리노. 인터에 분시야지 싱악더니 아무 와봐 아무 누아야봐 아무 녹봐 아무것도 순이 샤시지나다바 오자나 떠우리바 마떡시부 가리노. 미오이버기 삭론보 아마각다나 로이브라네 마땅마땅기 마땅이나 삭론 깨알로록바 따바네 오자나 수마이나 떠오르바디 이나마디 가리 피바 모이라마니. 인터에 난게 이나마 나이부 농시드레 아이게 다제 나이부 농시드레 오자, 갑가노. 아이 깝대다 어사 깝대 아두가 가이기 비다이바. 오자디 아이코이다 라키답수 얌 꾸이레. 가이 칼라가 라이노 오자. 오자, 만ungda 팜세. 라오, 장세. 팜시라오. 하이비오 오자. kay kalagalay no. 인터에 nang usabusidalaning tabro Mikup kuting ilakbiyo hay saribani. Magi satri magi mayumda. Usana lakbu kanana tingdoy no. aina changakpada udena kadai chakre bukul pambido aina nakhoida nangbu laik tapibo lakpada nangna yongoda bukul charong pibado aina ngawbira haiduna nangbu nakut tingthualaga chaina phukibado kai chakre bukul pambido Yantatkare. Yantatkare. Kaidawruni. Matomda salaga, matomda kenba layni haiduna, sinthana draba upanbidubo. Bukul bu layna tabro. Upanbini haiduna yantatkraba. Adudi aina mikup kharadang warbasu
마기 마콩도 뻗하게 간두며 락부시디 분함막 아래마 따라봐 아이 젤라길린 토에 나태 오자 잡히키노 아이 오자고 파스나 윰데 틴저기 Milay Hibro. Milay bro. ꯑꯩ ꯌꯨꯝꯗ ꯆꯠꯂꯔꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯔꯣꯏ ꯈꯜꯂ ꯊꯣꯛꯂꯛꯑꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯅꯃꯗ ꯄꯥꯎ ꯄꯤꯒꯦ ꯏꯟꯊꯣꯏ ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯏꯕꯁꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯇꯥꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯌꯥꯔꯦ ꯑꯩ ꯆꯠꯂꯦ ꯅꯪ ꯂꯤꯟꯊꯣꯏ ꯀꯅꯥ ꯅꯪꯅ ꯁꯦꯕꯥ ꯇꯧꯔꯤꯕꯁꯤꯒꯤ ꯊꯥꯖ 이남아 팜세 시다 팜비요 ꯑꯩꯁꯦ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯈ꯭ꯔꯕꯤ ꯅꯨꯄꯤꯅꯤ ꯅꯪꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯉꯝꯗꯕꯁꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤ 이점 ꯆꯝꯅ ꯂꯩꯗꯤ ꯁꯥꯟꯅꯕꯗꯧꯅ ꯂꯨꯍꯣꯡꯕ ꯅꯠꯇꯦ 이puroibagi 세바 tawriba 이puroibagi makhong sokna 세바 tawriba yumgi mauni aise yum amagi mauni asukui na thiba phanglaktrisidi nangna phajinduna thamba oiramedana inama makha tano mafam sida miyamna lehawena tamakpadagi ai laibani inama inamana haibiridu karino 오사디에게 나타 이참참나 tumilayo kaigino leisabi noina migi nupi leiraba nupasibu sukyam pamisibo leibak sida nupa amta leitrabo pakhang amta leitrabo mafam khuding maktane nupagi nupa laktane kaigino noina migi nupa mungani na khalisibo नखोई को मिनुपी के आले बदगी लेबाक्स लेखा ता हला बने हबसे न खंगड्रो ए नंग नंगांगी दो कई नंग नंगांगी दो कई नो आइ बने कइसु खंजिद्रबी चमचम जबी एगी छात्रिसिदा नंग नंगांगी म्याम दो कई तमो माना चेली बा थमोइसि साट्री अमगी मोरेल यावरिब्रा ए नंग दौन मोरेल यावदबी मिसक नत्तिने माक्से काबा करीबा तमो 마학시부 까나는 오메게 마학시부 까나는 모래를 야우디하게 마학시부 까나는 모래를 야우디하게 아이디 까나나 난 영호 아득 와클리 하오다봐 탐
ꯊꯃꯣꯏ ꯁꯦꯡꯗꯕ ꯅꯪꯅ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯩ ꯈꯪꯉꯗꯤ ꯅꯪ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕ ꯀꯌꯥꯝ ꯀꯥꯏ ꯑꯁꯥꯒꯤ ꯐꯠꯇꯕ ꯀꯌꯥꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯒ ꯀꯔꯤꯒꯤ ꯃꯤꯌꯥꯝꯗ ꯂꯣꯜꯂꯤ ꯀꯔꯤꯒꯤ ꯃꯤꯅꯝꯃꯤ ꯅꯪꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕ ꯃꯇꯝꯗ ꯃꯤꯅ ꯅꯪꯕꯨ ꯅꯣꯛꯅꯒꯗ꯭ꯔꯣ ꯅꯪꯕꯨ ꯍꯥꯠꯀꯗ꯭ꯔꯣ ꯅꯪꯒꯤ ꯑꯁꯣꯏꯕ ꯀꯌꯥꯅ ꯉꯁꯤ ꯑꯩꯕꯨꯁꯨ ꯃꯤꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯗꯅ ꯅꯣꯛꯅꯍꯜꯂꯤ ꯑꯩꯕꯨ ꯂꯩꯈꯥ ꯇꯥꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯇꯤꯜꯂꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯂꯩꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ